ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯊꯕꯥꯇꯣꯟ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯥꯏꯅꯨꯔꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯁꯤꯗꯒꯤ ꯍꯤꯅꯥꯎ ꯑꯃ ꯂꯩꯔꯥꯏ ꯇꯝꯅ ꯍꯤ ꯑꯗꯨ ꯇꯞꯅ ꯇꯞꯅ ꯍꯣꯜꯂꯛꯏ꯫ ꯊꯕꯥꯇꯣꯟ ꯋꯥꯈꯟꯗꯅ ꯈꯜꯂꯤ, ꯑꯩꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ? ꯄꯨꯟꯁꯤꯁꯦ ꯑꯁꯨꯝꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯦꯀꯣ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯏꯐꯝꯗ ꯄꯨꯝꯅꯃꯛ ꯇꯥꯍꯧꯔꯦ꯫ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯑꯩꯁꯦ ꯃꯤꯒꯤ ꯑꯊꯤꯕ ꯈꯣꯟꯊꯤ ꯀꯌꯥꯁꯨ ꯆꯥꯔꯦ꯫ ꯃꯤꯅꯁꯨ ꯐꯖꯅ ꯍꯥꯏꯅꯕꯤꯗꯦ꯫ ꯈꯪꯗꯦ ꯇꯧꯗꯧꯔꯤꯕ ꯑꯁꯦ ꯑꯩꯒꯤ ꯏꯄꯣꯅꯨꯄꯥ ꯏꯅꯥꯎꯄꯤꯒꯤ ꯈꯟꯕꯗ ꯑꯩ ꯏꯁꯥꯒꯤꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯃꯗꯁꯨ ꯈꯟꯖꯕ ꯉꯝꯖꯗꯕ ꯍꯥꯏꯕꯗꯣ ꯑꯣꯏꯔꯦ ꯉꯁꯤꯗꯤ꯫ ꯋꯥꯈꯟꯁꯦ ꯈꯟꯅ ꯈꯟꯅ ꯍꯤ ꯍꯣꯜꯂꯛꯄꯅ ꯂꯩꯔꯥꯏ ꯌꯧꯔꯛꯈꯤꯕ ꯈꯪꯍꯧꯗ꯭ꯔꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯏꯕꯦꯝꯃ ꯊꯕꯥꯇꯣꯟ, ꯀꯔꯤꯅꯣ ꯅꯪ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯁꯠ ꯁꯠ ꯂꯥꯛꯑꯣ ꯍꯥꯏꯅ ꯀꯧꯔꯤꯕꯁꯤꯕꯨ ꯇꯥꯗꯕ꯭ꯔꯅꯦ ꯅꯪꯕꯣ? ꯇꯥꯗ, ꯑꯩ ꯇꯥꯖꯍꯧꯗ꯭ꯔꯦ꯫ ꯍꯤꯗ ꯀꯥꯈꯠꯄꯤꯔꯛꯑꯣ, ꯑꯩ ꯇꯨꯔꯦꯟ ꯋꯥꯡ ꯃꯇꯝꯅ ꯊꯤꯟꯖꯔꯝꯃꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯈꯔ ꯊꯨꯅ ꯍꯣꯜꯂꯨꯀꯣ ꯅꯪꯒꯤ ꯍꯤꯗꯣ꯫ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯀꯗꯕꯅꯤ, ꯊꯦꯡꯈ꯭ꯔꯦꯅꯦ꯫ ꯅꯪꯕꯨ ꯃꯤꯒ ꯑꯝꯇ ꯎꯅꯍꯧꯗꯕ ꯇꯥꯔꯤꯅꯦꯕꯣ꯫ ꯍꯣꯏ ꯗꯥꯗꯥ꯫ ꯑꯁꯨꯝꯅ ꯊꯕꯥꯇꯣꯟ ꯈꯨꯟ ꯑꯁꯤꯒꯤ ꯇꯨꯔꯦꯟ ꯑꯆꯧꯕ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛ ꯂꯥꯟꯁꯤꯟ ꯇꯧꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯈꯨꯟꯖꯥ ꯈꯔꯅꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯅ ꯁꯣꯟꯅꯕꯤ, ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯀꯅꯥ ꯑꯃꯅꯗꯤ ꯃꯥꯕꯨ ꯏꯔꯥꯡ ꯀꯩꯊꯦꯜ ꯀꯥꯕꯤꯅꯤ꯫ ꯈꯨꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯥ ꯅꯍꯥ ꯈꯨꯗꯤꯡꯃꯛꯇ ꯏꯔꯥꯡ ꯇꯧꯕꯤꯅꯤ ꯍꯥꯏꯕꯁꯨ ꯍꯥꯏꯅꯕꯤ꯫ ꯑꯌꯨꯛ ꯑꯉꯟꯕꯅꯤ, ꯅꯨꯃꯤꯠꯅ ꯆꯤꯡꯌꯥꯗꯒꯤ ꯊꯣꯛꯇ꯭ꯔꯤꯉꯩ ꯃꯇꯝꯅꯤ꯫ ꯊꯕꯥꯇꯣꯟ ꯃꯥꯒꯤ ꯍꯤ ꯃꯆꯥ ꯑꯗꯨꯗ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠ ꯀꯌꯥ ꯍꯥꯞꯇꯨꯅ ꯇꯨꯔꯦꯟ ꯑꯗꯨꯗꯒꯤ ꯀꯥꯔꯛꯏ꯫ ꯃꯗꯨ ꯎꯕꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯏꯕꯦꯝꯆꯥꯅ, ꯍꯔꯤ ꯍꯔꯤ, ꯀꯌꯥꯗ ꯉꯝꯈ꯭ꯔ ꯂꯩꯁꯥꯕꯤꯅꯣꯅꯦꯍꯦ? ꯃꯁꯤ ꯑꯩꯅ ꯉꯔꯥꯡ ꯍꯦꯛꯆꯒꯦ ꯍꯥꯏꯅ ꯊꯝꯖꯔꯝꯕ ꯊꯔꯣ ꯊꯝꯕꯥꯜ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯊꯕꯥꯇꯣꯟ ꯍꯥꯏꯕꯤꯁꯤꯅ ꯂꯣꯏꯅ ꯍꯦꯛꯇꯨꯅ ꯂꯥꯛꯑꯦꯗꯅ꯫ ꯁꯤꯗ ꯑꯩꯅ ꯍꯦꯛꯅꯤꯡꯉꯥꯏꯕꯨ ꯑꯃꯠꯇ ꯂꯩꯔꯝꯃꯔꯣꯏꯕ꯫ ꯑꯁ, ꯑꯩꯅ ꯍꯌꯦꯡꯁꯤ ꯁꯤꯅꯥꯝ ꯆꯠꯇ꯭ꯔꯥ ꯅꯨꯃꯤꯠꯅꯤ, ꯑꯗꯨꯅ ꯉꯁꯤ ꯍꯦꯛꯀꯦ ꯍꯥꯏꯅ ꯊꯝꯂꯝꯕꯈꯩꯗꯣ ꯂꯣꯏꯅ ꯍꯦꯛꯇꯨꯅ ꯂꯥꯛꯑꯝꯃꯅꯦꯕ ꯑꯩꯕꯣ꯫ ꯑꯁ, ꯃꯥꯒꯤ ꯍꯤꯁꯦ ꯄꯤꯛ ꯍꯦꯛ ꯊꯜꯂꯦꯕ ꯃꯥꯅ ꯍꯦꯛꯏꯁꯦ꯫ ꯑꯩꯗꯤ ꯈꯣꯏꯗꯧꯁꯦ ꯁꯥꯎꯈ꯭ꯔꯦꯗꯀꯣ꯫ ꯐꯩ, ꯃꯥ ꯇꯣꯔꯕꯥꯟꯁꯤꯗ ꯌꯧꯔꯛꯈꯤꯁꯅꯨꯗꯅ ꯏꯕꯦꯝꯆꯥ ꯑꯩꯗꯤ ꯈꯪꯍꯟꯒꯦꯕ꯫ ꯊꯕꯥꯇꯣꯟꯁꯨ ꯍꯤ ꯑꯗꯨ ꯑꯗꯨꯝ ꯍꯣꯜꯂꯛꯄꯅ ꯇꯣꯔꯕꯥꯟ ꯌꯧꯁꯤꯜꯂꯛꯏ꯫ ꯏꯕꯦꯝꯆꯥ ꯃꯈ꯭ꯋꯥꯡꯒ ꯃꯦꯠꯇꯅ ꯊꯕꯥꯇꯣꯟꯕꯨ ꯉꯥꯏꯔꯤꯕꯅꯤ꯫ ꯍꯣ ꯏꯕꯦꯝꯃ ꯌꯥꯍꯧ ꯉꯟꯕꯤ, ꯍꯔꯦ ꯍꯔꯦ, ꯉꯝꯈ꯭ꯔꯦꯗꯀꯣ ꯊꯕꯥꯇꯣꯟ ꯍꯥꯏꯕꯤ ꯏꯕꯦꯝꯃ꯫ ꯅꯣꯡꯁꯦ ꯉꯥꯟꯕꯗ ꯉꯥꯏꯔꯤꯌꯦ꯫ ꯀꯔꯝꯕ ꯃꯇꯝꯗꯕꯨ ꯆꯠꯇꯨꯅ ꯍꯦꯛꯂꯨꯔꯤꯕ ꯊꯔꯣ ꯊꯝꯕꯥꯜꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩꯅ ꯉꯔꯥꯡ ꯑꯌꯨꯛ ꯍꯦꯛꯇꯈꯩ ꯍꯌꯦꯡꯒꯤꯅꯤ ꯍꯥꯏꯗꯅ ꯊꯝꯂꯝꯕ ꯂꯩꯁꯤ ꯅꯪꯅ ꯂꯣꯏꯅ ꯍꯦꯛꯇꯨꯅ ꯄꯨꯔꯛꯂꯕꯅꯤꯅꯦ, ꯍꯥ? ꯈꯔ ꯍꯦꯛꯂꯕꯁꯨ ꯈꯔꯗꯤ ꯊꯝꯂꯝꯕ ꯌꯥꯗ꯭ꯔꯣ? ꯃꯤꯒꯤ ꯈꯖꯤꯛꯇꯐꯥꯎ ꯈꯟꯗꯦꯗꯀꯣ ꯅꯈꯣꯏꯁꯦ꯫ ꯊꯕꯥꯇꯣꯟ ꯌꯥꯝꯅ ꯃꯤꯉꯝꯗꯅ ꯈꯨꯝꯂꯛꯏ꯫ ꯏꯅꯦ, ꯑꯩꯅ ꯊꯝꯕꯥꯜꯁꯦ ꯂꯣꯏꯅ ꯍꯦꯛꯇꯤꯌꯦ, ꯃꯌꯥꯝ ꯑꯃꯁꯨ ꯁꯥꯠꯍꯧꯔꯤꯕꯅꯤ꯫ ꯑꯩꯗꯤ ꯋꯥꯍꯩꯁꯦ ꯂꯣꯏꯗ꯭ꯔꯤꯉꯩ ꯏꯕꯦꯝꯆꯥ, ꯍꯦ ꯌꯥꯔꯦ ꯇꯣꯛꯑꯣ, ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯦ꯫ ꯆꯥꯎꯈ꯭ꯔꯕ ꯃꯤ 3ꯃꯨꯛ ꯆꯟꯕ ꯍꯤ ꯑꯁꯤ ꯈꯣꯡ ꯊꯝꯐꯝꯁꯤ ꯐꯥꯎꯕ ꯂꯩꯇꯅ ꯄꯤꯛ ꯊꯟꯕ ꯃꯈꯩ ꯊꯔꯣ ꯊꯝꯕꯥꯜ ꯊꯝꯆꯦꯠꯁꯤ ꯍꯦꯛꯇꯨꯅ ꯄꯨꯔꯛꯂꯒꯕꯨ ꯀꯔꯤ ꯑꯃꯨꯛ ꯁꯥꯠꯂꯝꯗꯧꯔꯤꯒꯦ, ꯍꯥ? ꯅꯪꯒꯤ ꯂꯩꯁꯦ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ, ꯑꯩ ꯁꯤ ꯑꯣꯏꯅ ꯌꯣꯜꯂꯨꯔꯒꯦ꯫ ꯁꯦꯜ ꯀꯌꯥꯅꯣ? ꯏꯅꯦ, ꯑꯗꯨꯗꯤ ꯌꯥꯔꯔꯣꯏꯌꯦ꯫ ꯀꯔꯤ ꯌꯥꯗꯕꯅꯣ? ꯂꯩꯁꯥꯕꯤꯅ ꯂꯩꯁꯤꯡꯁꯦ ꯂꯣꯏꯅ ꯍꯦꯛꯇꯣꯛꯄꯗ ꯅꯠꯇꯅ ꯂꯨꯛꯃꯥꯏꯁꯨ ꯍꯥꯗꯨꯅ ꯌꯣꯜꯂꯨꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯪ ꯑꯗꯨꯔꯣ ꯅꯪꯅ ꯈꯜꯂꯤꯁꯦ, ꯍꯥ? ꯇꯧꯅꯨ, ꯑꯉꯥꯡ ꯅꯇꯤꯛ ꯅꯠꯇꯅꯅꯦ ꯑꯗꯨꯒꯨꯝꯕꯗꯨ ꯈꯟꯒꯅꯨ꯫ ꯑꯗꯨꯏ ꯅꯠꯇꯤꯌꯦ ꯏꯅꯦ꯫ ꯏꯅꯦ ꯑꯁꯪꯕꯤꯅ ꯑꯩꯒꯤ ꯂꯩꯁꯦ ꯂꯣꯏꯅ ꯂꯧꯔꯒꯦ ꯍꯥꯏꯔꯝꯃꯦ ꯉꯔꯥꯡ, ꯑꯗꯨꯒ ꯂꯩꯁꯦ ꯏꯅꯦ ꯑꯁꯪꯕꯤꯅ ꯍꯦꯛꯑꯣꯅ ꯍꯦꯛꯄꯅꯦ꯫ ꯀꯔꯤ? ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯂꯣꯏꯅ ꯂꯧꯕ ꯇꯥꯔꯦ? ꯑꯁꯪꯕꯤꯅ ꯄꯤꯕ ꯁꯦꯜꯅ ꯀꯌꯥ ꯃꯒꯨꯟ ꯂꯩꯔꯒꯦ? ꯑꯩꯅ ꯄꯤꯕ ꯁꯦꯜꯗꯤ ꯁꯦꯜ ꯅꯠꯇꯕ꯭ꯔꯣ? ꯀꯔꯤ ꯊꯣꯛꯏꯅ ꯇꯧꯖ ꯁꯥꯔꯤꯅꯣ ꯈꯪꯗꯦ꯫ ꯍꯩ, ꯂꯩꯁꯥꯕꯤꯅꯅꯦ ꯉꯥꯡꯅ ꯁꯛꯅꯕ ꯌꯥꯝꯅ ꯋꯥꯒꯅꯨ꯫ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤ ꯈꯔꯗꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯔꯝꯈꯤꯅꯤ꯫ ꯍꯧꯖꯤꯛ ꯅꯪꯅ ꯅꯇꯤꯛ ꯅꯠꯇꯅ ꯄꯥꯠꯇ, ꯄꯥꯠꯇꯒ ꯇꯥꯗꯅ ꯈꯔ ꯂꯩꯔꯗꯤ ꯄꯣꯠꯐꯝ ꯂꯨꯛꯃꯥꯏ ꯄꯥꯟꯒꯦꯕꯨ ꯍꯥꯏꯔꯛꯑꯅꯤꯅꯦ ꯅꯪꯗꯤ꯫ ꯏꯅꯦ, ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯒꯅꯨ꯫ ꯑꯩꯗꯤ ꯏꯃꯨꯡꯒꯤ ꯀꯔꯤꯅꯣ ꯈꯔꯇ ꯑꯣꯏꯔꯁꯨ ꯃꯦꯟꯅꯅꯕ ꯇꯧꯖꯕꯅꯦ꯫ ꯑꯗꯨ ꯄꯨꯕꯤꯈ꯭ꯔꯅꯨ ꯂꯩꯁꯦ ꯏꯅꯦ,
ꯏꯅꯦ ꯑꯁꯪꯕꯤꯗ ꯑꯣꯏꯅ ꯄꯤꯌꯨꯔꯒꯦ ꯃꯥꯅ ꯍꯣꯔꯦꯟ ꯑꯃꯨꯛ ꯁꯥꯎꯔꯅꯤ ꯑꯇꯣꯞꯄ ꯂꯩ ꯃꯌꯥꯝ ꯑꯃ ꯁꯥꯠꯍꯧꯔꯤꯕꯅꯤ ꯏꯅꯦ ꯑꯩꯅ ꯂꯣꯏꯅ ꯍꯦꯛꯇꯦ ꯑꯩꯉꯣꯟꯗ ꯇꯥꯛꯏꯕ ꯍꯥꯏꯕꯗꯨꯔꯣ ꯅꯪꯒꯤꯗꯨꯕꯨ ꯏꯕꯦꯝꯃ ꯁꯛ ꯐꯖꯕꯤꯌꯥ ꯅꯪ ꯃꯉꯥꯏꯔꯤꯅꯦ ꯍꯩꯁꯤꯡꯕꯁꯦ ꯆꯥꯎꯔꯛ ꯁꯥꯡꯂꯛꯂꯕꯅꯤꯅ ꯅꯆꯤꯟꯒ ꯈꯨꯝꯗꯅ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯪꯕꯤ ꯃꯥꯁꯨ ꯐꯠ ꯂꯥꯛꯁꯟꯗꯨꯅ ꯏꯕꯦꯝꯆꯥꯒꯤ ꯋꯥ ꯑꯗꯨ ꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯀꯔꯤ ꯋꯥꯅꯣꯗ ꯏꯆꯦ ꯏꯕꯦꯝꯆꯥ ꯇꯥꯕ ꯌꯥꯕ ꯋꯥꯁꯨ ꯈꯔ ꯉꯥꯡꯕꯤꯌꯣ ꯉꯁꯥꯏꯗꯒꯤ ꯇꯥꯒꯦ ꯍꯥꯏꯅ ꯇꯥꯕꯅꯦ ꯑꯩꯁꯨ ꯀꯨꯏꯔꯕꯖꯥꯠꯅꯤꯀꯣ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯄ ꯅꯪꯅ ꯑꯉꯥꯡ ꯑꯁꯤꯗ ꯃꯇꯨ ꯁꯣꯜꯂꯤ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯄꯉꯥꯡ ꯉꯥꯡꯕꯗꯨꯗꯤ ꯉꯥꯡꯕꯤꯒꯅꯨ ꯃꯗꯨꯗꯤ ꯂꯥꯟꯒꯅꯤ ꯏꯆꯦꯁꯨ ꯀꯩꯅꯣ ꯑꯁꯪꯕꯤ ꯅꯪꯅ ꯀꯔꯤ ꯈꯪꯗꯅꯅꯣ ꯈꯨꯝꯂꯛꯏꯗꯨꯕꯣ ꯇꯨ ꯎꯔꯕ꯭ꯔꯥ ꯃꯥꯒꯤ ꯍꯤꯁꯤꯗ ꯌꯥꯎꯔꯤꯕ ꯂꯩ ꯃꯌꯥꯝꯁꯦ ꯄꯥꯠꯇꯨꯗ ꯂꯩ ꯑꯃꯠꯇ ꯂꯩꯍꯧꯔꯝꯃꯔꯣꯏꯌꯦ ꯂꯣꯏꯅ ꯍꯦꯛꯇꯨꯅ ꯂꯥꯛꯂ ꯃꯥꯜꯂꯦ ꯑꯗꯨꯒꯤ ꯆꯩꯔꯝꯃꯤꯕꯅꯤ ꯑꯩꯒꯤꯁꯦ ꯍꯣ ꯑꯁꯤꯗꯤ ꯑꯩꯅ ꯍꯦꯛꯑꯣꯅ ꯍꯦꯛꯍꯟꯕ ꯈꯪꯕꯤꯔꯕ꯭ꯔꯣ ꯍꯣ ꯄꯥꯠꯇꯣ ꯄꯥꯛ ꯆꯥꯎꯕꯅꯦ ꯍꯤ ꯃꯆꯥꯁꯤꯃꯈꯛ ꯂꯩ ꯍꯦꯛꯄꯗꯕꯨ ꯂꯩ ꯂꯩꯔꯝꯃꯣꯏ ꯍꯥꯏꯕꯤꯔꯤꯕ ꯀꯔꯤꯅꯣ ꯁꯤꯕꯣ ꯂꯩꯔꯝꯈꯤꯅꯤ ꯌꯥꯝꯅ ꯂꯩꯔꯝꯈꯤꯅꯤꯀꯣ ꯏꯆꯦ ꯄꯥꯠꯇꯣ ꯀꯌꯥꯝ ꯆꯥꯎꯒꯦ ꯍꯥꯏꯕ ꯎꯕꯤꯗ꯭ꯔꯕ꯭ꯔꯣ ꯏꯆꯦꯒꯤ ꯃꯤꯠꯇꯨꯕꯣ ꯃꯁꯤꯗ ꯉꯥꯡꯗꯨꯅ ꯂꯩꯗꯣꯏ ꯁꯔꯨꯛꯇ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯂꯩ ꯍꯦꯛꯂꯨꯔꯗꯤ ꯏꯆꯦꯒꯤ ꯂꯩ ꯐꯅ ꯌꯥꯝꯅꯕꯨ ꯍꯦꯛꯂꯅꯤꯕꯣ ꯁꯤꯒꯤ ꯂꯩꯁꯤꯗꯤ ꯑꯩꯒꯤꯅꯤ ꯅꯣꯏꯒꯤ ꯁꯔꯨꯛ ꯌꯥꯎꯗꯦꯀꯣ ꯍꯩ ꯊꯕꯥꯇꯣꯟ ꯅꯪꯒꯤ ꯍꯤ ꯃꯃꯥꯏ ꯂꯩꯊꯣꯔꯛꯎ ꯑꯗꯨꯒ ꯇꯨꯔꯦꯟ ꯑꯆꯧꯕ ꯑꯁꯣꯝꯗ ꯆꯠꯂꯨ ꯑꯩ ꯀꯩꯊꯦꯜ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯁꯟ ꯏꯔꯣꯏ ꯐꯥꯎꯕ ꯋꯥꯏꯅꯗ꯭ꯔꯕ ꯃꯇꯝꯁꯤꯗꯅꯦ ꯃꯤꯒ ꯈꯠꯅꯔꯒ ꯃꯇꯝ ꯃꯥꯡꯕ ꯅꯠꯇꯅꯅꯦ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏꯀꯣ ꯑꯉꯥꯡ ꯅꯪꯕꯨ ꯒ꯭ꯌꯥꯟ ꯇꯥꯎꯅꯦ ꯃꯇꯝꯁꯦ ꯁꯦꯜꯅꯤꯅꯦꯍꯦ ꯆꯠꯂꯨ ꯊꯕꯥꯇꯣꯟ ꯊꯦꯡꯕ ꯇꯥꯔꯦ ꯆꯠꯂꯣꯅꯦ ꯅꯪꯕꯣ ꯀꯔꯤ ꯑꯃꯨꯛ ꯌꯦꯡꯉꯤꯅꯣ ꯍꯤꯁꯦ ꯍꯣꯟꯕ ꯍꯧꯔꯣꯁꯦ ꯑꯩꯅ ꯅꯪꯒꯤ ꯍꯤꯅꯥꯎꯁꯦ ꯑꯣꯏꯔꯛꯀꯦꯁꯦ ꯆꯠꯂꯣ ꯑꯁꯨꯝꯅ ꯑꯁꯪꯕꯤ ꯑꯃꯗꯤ ꯊꯕꯥꯇꯣꯟ ꯆꯠꯈꯤ ꯑꯗꯨꯕꯨ ꯏꯕꯦꯝꯆꯥꯗꯤ ꯈꯣꯏꯗꯧ ꯁꯤꯠꯅ ꯂꯩꯍꯧꯏ ꯈꯪꯗꯅ ꯅꯣꯏ ꯏꯕꯦꯝꯆꯥ ꯀꯅꯥꯅꯣ ꯈꯪꯗꯕ ꯁꯥꯏꯅꯦ ꯑꯩꯕꯨꯁꯨ ꯎꯁꯤꯠꯇꯕ ꯍꯦꯛꯑꯣꯏꯗ ꯍꯩ ꯂꯩꯒ ꯑꯃꯇ ꯑꯁꯨꯛ ꯌꯥꯝꯅ ꯁꯥꯎꯅꯤꯡꯕꯁꯤꯕꯨ ꯌꯨꯝꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯣꯔꯦꯟ ꯃꯤꯁꯤꯡꯁꯦ ꯊꯕꯛ ꯇꯧꯒꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯊꯕꯥꯇꯣꯟ ꯃꯄꯥꯟꯗ ꯇꯨꯃꯤꯟ ꯐꯝꯗꯨꯅ ꯂꯩꯔꯤ ꯋꯥꯈꯟꯗꯅ ꯈꯜꯂꯤ ꯃꯤꯑꯣꯏꯕ ꯍꯥꯏꯕꯁꯦ ꯑꯉꯛꯄꯅꯤꯀꯣ ꯃꯁꯥꯒꯤ ꯀꯥꯟꯅꯕ ꯂꯩꯔꯤꯉꯩꯗ ꯏꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯝꯕ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯅꯥ ꯑꯃꯒꯤ ꯃꯅꯥꯛꯇ ꯁꯤꯕꯨ ꯇꯥꯏꯕꯪ ꯄꯥꯟꯕꯒꯤ ꯍꯧꯅ ꯂꯣꯟꯆꯠꯂ ꯃꯥꯕꯨ ꯑꯩꯅ ꯀꯔꯝꯅ ꯑꯍꯦꯟꯕ ꯄꯥꯝꯗꯦ ꯀꯔꯝꯅ ꯍꯥꯏꯒꯅꯤ ꯅꯪ ꯅꯨꯡꯉꯥꯏꯅ ꯂꯩꯕꯗꯤ ꯑꯣꯏꯌꯨꯀꯣ ꯑꯩꯃꯨꯛ ꯄꯪꯕꯁꯦ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕ ꯊꯥꯖꯗꯦ ꯃꯤ ꯑꯃꯕꯨ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯊꯥꯖꯔꯨꯕꯒꯤ ꯃꯩꯆꯥꯛꯅꯤꯀꯣ ꯉꯁꯤꯒ ꯊꯥꯅ ꯆꯍꯤ ꯑꯃꯗꯤ ꯍꯧꯈ꯭ꯔꯦꯀꯣ ꯅꯨꯃꯤꯠꯇꯣ ꯋꯥꯈꯟꯁꯤꯅ ꯍꯦꯛ ꯈꯜꯂꯨꯕꯗ ꯋꯥꯈꯟꯁꯤ ꯂꯩꯇꯥꯗꯦ ꯃꯥ ꯉꯁꯤꯗꯤ ꯂꯨꯍꯣꯡꯂꯝꯃꯅꯤꯀꯣ ꯃꯥꯁꯨ ꯑꯩꯕꯨ ꯍꯟꯅ ꯌꯦꯡꯂꯛꯇ꯭ꯔꯤ ꯑꯩꯅꯁꯨ ꯌꯦꯡꯂꯨꯗ꯭ꯔꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯃꯤꯠꯃꯥꯡꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯕꯒꯨꯝ ꯎꯔꯛꯏ ꯊꯕꯥꯇꯣꯟ ꯃꯈꯨꯠꯇꯅ ꯊꯝꯕꯥꯜ ꯆꯕꯨꯜ ꯑꯃ ꯄꯥꯏꯗꯨꯅ ꯂꯝꯕꯤꯗ ꯂꯦꯞꯂꯤ ꯆꯟꯗꯣꯜ ꯃꯆꯨꯒꯤ ꯐꯅꯦꯛ ꯑꯃ ꯁꯦꯠꯂꯤ ꯑꯗꯨꯒ ꯆꯥꯅꯕ ꯃꯣꯏꯔꯥꯡ ꯐꯤꯖꯟ ꯍꯛꯄ ꯐꯤ ꯑꯃꯁꯨ ꯏꯜꯂꯤ ꯅꯥꯄꯗꯅ ꯇꯈꯦ ꯂꯩꯅꯥꯆꯣꯝ ꯁꯝꯂꯥꯡꯅ ꯖꯨꯝ ꯇꯥꯔꯤ ꯂꯝꯕꯤ ꯆꯠꯄ ꯀꯅꯥꯅ ꯊꯕꯥꯇꯣꯟ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯆꯠꯅꯈꯤ ꯑꯗꯨꯕꯨ ꯃꯥꯗꯤ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯋꯥꯅ ꯉꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨ ꯂꯥꯛꯂꯕꯒꯨꯝ ꯊꯕꯥꯇꯣꯟꯒꯤ ꯃꯥꯏꯊꯣꯡꯗꯨ ꯃꯀꯥ ꯈꯖꯤꯛꯇꯤ ꯂꯥꯝꯂꯛꯏ ꯑꯗꯨꯕꯨ ꯃꯍꯥꯛ ꯁꯥꯎꯁꯤꯟꯅꯩ ꯊꯕꯥꯇꯣꯟ ꯅꯪ ꯑꯩ ꯉꯥꯏꯕꯗ ꯋꯥꯔꯝꯃꯅꯤ ꯑꯩ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ ꯌꯥꯔꯦ ꯂꯥꯛꯀꯦꯒ ꯂꯥꯛꯑꯅꯨ ꯌꯥꯗ꯭ꯔꯣ ꯎꯅꯕ ꯈꯨꯗꯤꯡꯒꯤ ꯑꯩꯅ ꯇꯁꯨ ꯉꯥꯏꯕꯁꯤꯕꯨ ꯂꯥꯛꯑꯅꯨ ꯍꯌꯦꯡꯗꯒꯤ ꯑꯩꯅ ꯉꯔꯥꯡ ꯀꯔꯤ ꯍꯥꯏꯈꯤꯒꯦꯅ ꯑꯩꯁꯨ ꯅꯪꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯃꯤꯟꯅꯁꯦ ꯍꯥꯏꯕꯗꯣ ꯆꯠꯃꯤꯟꯅꯅꯤꯡꯕꯅꯦꯕꯀꯣ ꯑꯗꯨꯕꯨ ꯏꯃꯥꯗꯣ ꯃꯁꯥ ꯉꯝꯗꯗꯅ ꯂꯩꯕꯅꯤꯅ ꯆꯠꯄ ꯐꯔꯛ ꯇꯥꯔꯅꯦꯕ ꯅꯪ ꯁꯥꯎꯔꯅꯨ ꯃꯊꯪ ꯑꯃꯨꯛ ꯆꯠꯂꯁꯤ ꯀꯔꯤꯅꯣ ꯇꯥꯃꯥꯂꯦꯝ ꯑꯩꯅꯗꯤ ꯅꯪꯒ ꯂꯥꯏ ꯈꯨꯔꯨꯝꯕ ꯆꯠꯃꯤꯟꯅꯗꯣꯏꯅꯤ ꯍꯥꯏꯗꯅ ꯊꯣꯛꯂꯛꯏꯁꯤꯗꯤ ꯀꯃꯥꯏ ꯇꯧꯕ ꯑꯗꯨ ꯃꯊꯪꯗ ꯁꯣꯏꯗꯅ ꯆꯠꯂꯁꯦꯕ ꯍꯟꯗꯛꯇꯤ ꯐꯔꯛ ꯑꯃ ꯇꯥꯗꯅ ꯇꯧꯕꯅꯦ ꯁꯥꯎꯔꯅꯨꯁꯦ ꯃꯃꯥꯡ ꯆꯍꯤꯁꯨ ꯆꯠꯍꯧꯗꯦ ꯑꯗꯨꯅ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯆꯠꯅꯤ ꯍꯥꯏꯗꯨꯅ ꯂꯩꯖꯔꯒ ꯆꯠꯂꯔꯣꯏꯗꯕ ꯑꯩꯗꯤ ꯅꯪꯒ ꯆꯠꯅꯤ ꯍꯥꯏꯗꯨꯅ ꯊꯣꯏꯕꯤ ꯈꯣꯏ ꯂꯦꯝꯕꯤ ꯈꯣꯏꯁꯨ ꯂꯣꯏꯅ ꯊꯥꯗꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯔꯣꯏꯗꯕ ꯅꯪ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯒꯗꯤ ꯆꯠꯂꯨꯔꯁꯤ ꯂꯥꯛꯑꯣ ꯅꯪꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯗꯣ ꯂꯥꯛꯑꯣꯁꯦ ꯌꯥꯔꯦꯁꯦ ꯇꯥꯃꯥꯂꯦꯝ ꯏꯃꯥ ꯃꯁꯥ ꯉꯝꯗꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯁꯦꯕꯥ ꯑꯣꯏꯅ ꯇꯧꯕꯤꯌꯨꯔꯣ ꯌꯨꯝꯗ ꯍꯜꯂꯣ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯑꯗꯣ ꯊꯕꯥꯇꯣꯟ ꯅꯪ ꯁꯦꯜꯒ ꯌꯥꯎꯔꯛꯄ꯭ꯔꯣ ꯌꯥꯎꯔꯛꯑꯗꯤ ꯈꯔ ꯄꯤꯔꯝꯃꯨ ꯏꯃꯥ ꯂꯥꯌꯦꯡꯅꯕ ꯁꯦꯜ ꯂꯩꯇꯗꯅ ꯑꯃꯥꯏꯕꯒ ꯑꯝꯇ ꯀꯧꯔꯨꯗ꯭ꯔꯤ ꯑꯩꯉꯣꯟꯗ ꯁꯦꯜꯗꯤ ꯌꯥꯝꯅ ꯌꯥꯎꯗ꯭ꯔꯦ ꯑꯌꯥꯎꯕ ꯈꯔꯁꯤ ꯄꯨꯈ꯭ꯔꯣ ꯑꯁ
Sinadi konarui kamai tong neide. Thabaton makhutta tarak sijariba khudok adu lokthokduna malemda pirei. Sita malem sisi kaithoga sisinaro. Aigi imagi aroiba khudol ni khana aina luna thamjabane. Ado sise nang sisinaro. Aigi di imadu leitre. Aduna imase aidi yamna nungsi. Nangi ima naabagi ne haibagi khudop se kaitho haibane. Aduga sidagi phanglakpa seldunane imado naaba phanaba layingbiro. Hayeng aina mau aina lakpadaga nangi imado masa katna leinaba ko se loksilo se adudi nuaitida nang adum thamjilo yare se haujiki dine adu adum sisinaro aduga kona piro aina musoi sabige se ado aisalage ko ahai asumna malem su setki thabaton mahak sumayum da hange tawbada thadoi thengnaduna magi thaba ama chatminasi haiduna malem na chakkiba lambi aduda laklami lambi da nupi amaga nupa amaga phamduna noktuna wari sanarami maduda thadoina masak khangnaraba nupa aduda thadoina kaurami ite wari loirabo aikhoi su hanaba tawrage thengkhraniye laizana Thadoi, Thabaton, tu, urabra. Noi na taisina ne. Lohongbangan na bane haidina sigi kudopse. Sabiriba, hazadra. Asi hairaga laizana kudop tu ulai. Kudop tu ubada Thabaton, nupado da phatlaw na yenglai. Thamalem. Thadoi na, haima, Thabaton. Na aikhoi daiga hana khangnabra. Sigi nupasine. Aikhoi sega lohongni haina tawrise. Thabaton. Malemgi mamaida safuka na kupang amana thajinki. Aduk na chintiba. Ay dabang angba. Ay honda karigi logdam tawbiri. Lohong ka daw bagi gaido na liraba nang na. Asukri ba se? Minam doon na lakpa ingonda. Ay gilum na tabag ko daw ba se? Ay na nagbadong si bagi piraga. Nang dinangi na bigi ko daw tam na bawa na kanbra. Nang kumbaba ka ay haloy na rami hay ba di kay sige. Nang si karamba mino ay ba iya si di mo nagkange. Ay raso gam nagtazaraga. Nang na. Ay mapasak diyang na pinapa ko. Pare, nang nangay na pala. Wahay si Hairamagat Thabaton mayumlom da kapto na chenki. Lays nana. Iche, kaidawrage. Hawzuk fawba mapal sida tumina ungduna famlamade. Changa sila o. Hayeng di ayuk nga nahawagkadabo ay ramniya mo. Changa sila o imungda. Oy, isisangla age, chalo. Iche, ngasay do, iputong ba dola ami? Iputong ba na kari haramino? Iche, thay na ikoy baba na sel karapurami haye. Adugi habalak lamini iche. Ha? Anu di iche di khang di. Sel bu kaya ni harambaga. Sel do, kari yamba male. Ise do ay na haige haye. Kari na hay sibo. Nahumagi chara ama phawba. Wana chari ba ikoy na. Kaday dagi sel na pigani adu dilays na. Khang di iche. Hayeng sila ke hayrame. Mathangi namit ni Thabaton mahausagum turin asawba adu da hi honduna mi kayabu turin adu lanthok lansin tawri. Ngasidi hi adu makoy khungi nataba pakhang ama tonglai. Pakhang aduna Thabaton da setha yengliba paikhomba na. Isan nangbu mafum asidagiro. Hoy, mane. Nangi na may khumliba pido amta lawtho yagadra. Karigino andudi kaya nungay roye. Oh, hare, ay soykri. Ay na isan se kanagumbi amayam na malure. Aduna haikibane. Kayso kay di. Hido sumholakpa na torbal di yawrakli. Matamduda hi tongbagi himan piramduna paikhombasu khunlomda changki. Magi masakse amuktang di yengningba se. Ha, adubu yengbadi phanglaktre. Khunsidagi oiradi aigi itawna soidana khanglomgani. Aduna mangonda hangaki. As ay idi maming so mahanglaktrene. Ay idi bako magi masakto yengnaba hotnabada tawribani se. Aduga masaksu ubu phanglaktaba. Yum amada changlaktuna paikhomba na kawi. Itaw thoiba. Ho, itaw thoiba. Asangbina, haima, ibunga nang yawraklabro law chango. Nangi na tawdo irujaba sakhibane. Magi kada hekta chango chalo.
ꯀꯣꯏꯔꯨꯅꯨ ꯏꯆꯥꯁꯤꯗꯤ ꯁꯤꯗꯅꯦ ꯅꯇꯥꯎꯒ ꯅꯨꯡꯉꯥꯏꯅ ꯍꯦꯛ ꯂꯩꯊꯣꯛꯎ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯏꯃꯥꯕꯨ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ ꯏꯃꯥꯗꯤꯅꯦ ꯀꯩꯊꯦꯜ ꯃꯆꯥꯗ ꯄꯣꯠꯐꯝ ꯑꯃ ꯄꯥꯜꯂꯤꯌꯦ ꯑꯗꯨꯒꯤ ꯀꯩꯊꯦꯜ ꯊꯣꯛꯀꯦ ꯇꯧꯔꯝꯃꯤꯅꯦ ꯀꯩꯅꯣ ꯏꯃꯥ ꯑꯍꯟ ꯑꯣꯏꯔꯛꯂꯕ ꯀꯥꯟꯁꯤꯗ ꯄꯣꯠꯐꯝ ꯐꯝꯂꯤ ꯍꯥꯏꯁꯤꯕꯣ ꯏꯃꯥꯅꯅꯦ ꯌꯨꯝꯗ ꯂꯩꯁꯤꯟꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯊꯣꯛꯄꯅꯤꯗ ꯅꯪꯒꯤ ꯅꯇꯥꯎꯅꯗꯤ ꯊꯣꯛꯀꯅꯨ ꯍꯥꯏꯕꯅꯤ ꯑꯗꯣ ꯏꯃꯥꯁꯦ ꯌꯨꯝꯗ ꯑꯗꯨꯝ ꯂꯩꯁꯤꯟꯕꯁꯦ ꯍꯩꯅꯗꯦꯅꯦ ꯑꯇꯣ ꯅꯪꯕꯣ ꯅꯪꯒꯤ ꯅꯇꯥꯎꯁꯨ ꯅꯨꯄꯤ ꯊꯤꯔꯣꯁꯨ ꯌꯥꯗꯦ ꯈꯪꯗꯦ ꯇꯧꯗꯣꯏꯁꯦ ꯑꯁ ꯏꯃꯥ ꯅꯨꯄꯤ ꯊꯤꯕꯩ ꯋꯥꯗꯤ ꯌꯥꯝꯅ ꯋꯥꯠꯂꯤꯀꯣ ꯄꯥꯈꯪꯒꯤ ꯄꯨꯟꯁꯤꯁꯦ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯒꯗꯧꯅꯤ ꯀꯩꯅꯣ ꯏꯃꯥ ꯍꯣ ꯂꯩꯌꯣ ꯅꯪꯁꯨ ꯄꯥꯈꯪ ꯑꯣꯏꯅꯅꯦ ꯅꯨꯡꯉꯥꯏ ꯍꯥꯏꯗꯅ ꯑꯗꯨꯝ ꯍꯦꯛ ꯂꯩꯌꯨ ꯆꯍꯤꯗꯤꯅꯦ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯥꯞꯂꯛꯀꯅꯤꯗꯣ ꯑꯗꯨꯗꯩꯗꯤ ꯅꯨꯄꯤ ꯐꯪꯂꯛꯂꯔꯣꯏ ꯑꯗꯨꯗꯒꯤꯗꯤ ꯃꯔꯨ ꯂꯣꯛꯄ ꯌꯥꯔꯅꯤ ꯅꯣꯏꯁꯨ ꯀꯣ ꯅꯣꯏ ꯍꯥꯏꯁꯤꯅꯤ ꯏꯃꯥ ꯁꯤꯃꯕ ꯏꯇꯥꯎ ꯅꯪ ꯌꯧꯔꯛꯑꯕꯣ ꯂꯥꯛꯑꯣ ꯑꯩꯒꯤ ꯀꯥꯗ ꯑꯩꯈꯣꯏ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯔꯗꯤꯅꯦ ꯀꯩꯅꯣ ꯖꯥꯠ ꯌꯥꯝ ꯇꯥꯔꯛꯈꯤꯅꯤ ꯂꯥꯛꯑꯣ ꯊꯤꯗ ꯑꯉꯥꯎꯕꯁꯤꯡꯁꯤꯗꯤ ꯃꯣꯏꯒꯤ ꯐꯅꯕ ꯍꯥꯏꯕꯤꯔꯒ ꯍꯥꯏ ꯆꯪꯈ꯭ꯔꯦꯅꯦ ꯁꯦ ꯍꯩ ꯊꯣꯏꯕ ꯏꯃꯥ ꯊꯣꯛꯂꯦꯀꯣ ꯅꯇꯥꯎꯒ ꯐꯖ ꯂꯩꯔꯝꯃꯨꯀꯣ ꯊꯣꯏꯕꯅ ꯏꯃꯨꯡꯗꯒꯤ ꯍꯣꯏ ꯏꯃꯥ ꯏꯇꯥꯎ ꯅꯨꯐꯤꯗꯣ ꯍꯣꯡꯉꯣ ꯑꯁꯣꯝꯗ ꯑꯩꯅ ꯂꯥꯛꯂꯛꯄ ꯇꯨꯔꯦꯟ ꯑꯗꯣꯝꯗ ꯑꯝꯇ ꯆꯠꯂꯨꯁꯤ ꯀꯩꯗꯧꯕꯅꯣ ꯑꯃꯨꯛ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯗ꯭ꯔꯣ ꯉꯥꯏꯍꯥꯛ ꯄꯣꯊꯥꯒꯤꯗꯤ ꯍꯥꯏꯗꯦ ꯅꯪꯕꯣ ꯑꯁ ꯆꯠꯂꯨꯁꯦꯕ ꯏꯇꯥꯎ ꯄꯥꯏꯈꯣꯝꯕꯅ ꯍꯥꯏꯃꯟꯗꯨꯅ ꯇꯨꯔꯦꯟ ꯑꯆꯧꯕ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯃꯔꯨꯞ ꯑꯅꯤꯗꯨ ꯂꯥꯛꯏ ꯊꯣꯏꯕꯅ ꯏꯇꯥꯎ ꯅꯪ ꯊꯝꯕꯥꯜ ꯌꯦꯡꯒꯦꯔꯣ ꯑꯁꯣꯝꯗ ꯊꯝꯕꯥꯜ ꯌꯥꯝ ꯍꯧꯕꯅꯦ ꯁꯤꯒꯤ ꯇꯨꯔꯦꯟ ꯃꯊꯛ ꯈꯔ ꯀꯥꯈꯠꯂꯒ ꯄꯥꯠ ꯑꯃꯁꯨ ꯂꯩ ꯑꯗꯨꯗ ꯊꯝꯕꯥꯜ ꯌꯥꯝꯅ ꯍꯧꯕꯅꯦ ꯑꯗꯨ ꯌꯦꯡꯉꯨꯁꯤꯔꯣ ꯉꯥꯏꯈꯣꯗ ꯅꯪꯒꯤ ꯊꯝꯕꯥꯜꯒ ꯂꯥꯏꯔꯤ ꯑꯩꯕꯨ ꯉꯁꯥꯏ ꯍꯤ ꯂꯥꯟꯕꯤꯔꯛꯄ ꯅꯨꯄꯤꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯀꯅꯥꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯁꯤꯗ ꯂꯩꯔꯤꯕ ꯍꯤ ꯍꯣꯟꯕꯤꯁꯤꯡꯁꯤꯗ ꯌꯥꯎꯗꯕ꯭ꯔꯣ ꯌꯥꯎꯗꯦ ꯏꯇꯥꯎ ꯅꯨꯄꯤꯗꯣ ꯃꯁꯛ ꯌꯥꯝꯅ ꯎꯍꯧꯗꯦ ꯑꯗꯨꯕꯨ ꯃꯥ ꯃꯥꯟꯕ ꯑꯃꯠꯇ ꯁ꯭ꯋꯥꯏꯗ ꯌꯥꯎꯗꯦꯅꯦ ꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯁꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯍꯤ ꯍꯣꯟꯕꯤ ꯂꯩꯇ꯭ꯔꯕꯣ ꯂꯩꯔꯝꯈꯤꯅꯤ ꯏꯇꯥꯎ ꯑꯁꯣꯝ ꯋꯥꯡꯃꯗ ꯆꯠꯈꯤꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯃꯃꯤꯡꯗꯤ ꯈꯪꯍꯧꯕ꯭ꯔꯣ ꯅꯪꯅ ꯍꯥꯏꯔꯤꯕ ꯅꯨꯄꯤꯗꯨꯕꯣ ꯃꯥꯅ ꯅꯉꯣꯟꯗ ꯀꯩꯗꯧꯔꯛꯏꯅꯣ ꯀꯩꯁꯨ ꯇꯧꯗꯤꯌꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯃꯥꯒꯤ ꯃꯁꯛꯇꯣ ꯑꯩꯅ ꯌꯥꯝꯅ ꯌꯦꯡꯅꯤꯡꯕ ꯐꯥꯎꯔꯨꯕ ꯑꯗꯨꯒ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯈꯪꯅꯤꯡꯕꯅꯦ ꯑꯗꯣ ꯌꯨꯝꯗ ꯆꯠꯂꯁꯤ ꯀꯥꯟꯅꯗꯦ ꯄꯥꯏꯈꯣꯝꯕ ꯃꯥꯅ ꯎꯅꯤꯡꯂꯤꯕ ꯃꯤ ꯑꯗꯨ ꯍꯤꯊꯥꯡꯐꯝ ꯑꯁꯤꯗ ꯂꯩꯔꯝꯗ꯭ꯔꯕꯅꯤꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯇꯥꯈꯤ ꯀꯩꯊꯦꯜ ꯃꯆꯥꯗꯅꯤ ꯊꯕꯥꯇꯣꯟ ꯑꯗꯨ ꯑꯁꯪꯕꯤꯕꯨ ꯃꯥꯒꯤ ꯄꯣꯠꯐꯝ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒ ꯊꯣꯛꯂꯛꯄ ꯇꯣꯝꯕꯒ ꯊꯦꯡꯅꯔꯝꯃꯤ ꯇꯣꯝꯕꯅ ꯍꯩ ꯊꯕꯥꯇꯣꯟ ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ ꯑꯩꯅ ꯅꯪꯒ ꯊꯦꯡꯅꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯛꯂꯤꯕꯁꯤ ꯀꯨꯏꯔꯕꯅꯤꯅꯦ ꯅꯪꯕꯨ ꯅꯌꯨꯝꯗ ꯆꯠꯂꯁꯨ ꯅꯪꯗꯤ ꯍꯦꯛꯇ ꯊꯦꯡꯅꯗꯦꯅꯦ ꯏꯄꯨ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯅꯅꯥꯎꯄꯤꯅꯒ ꯀꯔꯤꯁꯨ ꯍꯥꯏꯗꯕ꯭ꯔꯣ ꯁꯦꯜꯒꯤ ꯋꯥꯐꯝꯗꯨꯔ ꯏꯄꯨ ꯍꯣꯏꯅꯦ ꯃꯥꯅꯤꯅꯦ ꯁꯦꯜꯗꯣ ꯐꯅ ꯌꯥꯝꯃꯤꯅꯦ ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯃꯊꯣꯏꯁꯨ ꯑꯃꯠꯇ ꯄꯤꯔꯛꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯐꯅ ꯌꯥꯝꯃꯦ ꯅꯪꯒꯤ ꯅꯄꯥꯅ ꯍꯤꯡꯂꯤꯉꯩꯗ ꯂꯧꯈꯤꯕꯅꯤ ꯅꯪꯒꯤ ꯅꯅꯥꯎ ꯅꯨꯄꯤꯗꯣ ꯅꯥꯕꯗꯅꯤ ꯁꯦꯜꯗꯨ ꯌꯥꯝꯃꯤ ꯃꯊꯣꯏꯒ ꯃꯔꯦꯛꯀ ꯄꯥꯕꯗ ꯂꯨꯄꯥ 5,000 ꯍꯦꯜꯂꯦ ꯅꯪꯕꯨ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯃꯥꯁꯨ ꯅꯄꯥꯁꯨ ꯅꯣꯡꯒꯥꯈ꯭ꯔꯦꯗꯅ ꯑꯗꯨꯅ ꯑꯩꯁꯦ ꯂꯧꯔꯔꯣꯏꯁꯤꯔꯥꯅ ꯈꯜꯂꯝꯕꯅꯤ ꯑꯗꯨꯗ ꯁꯦꯜꯗꯣ ꯑꯉꯥꯡ ꯅꯠꯇ꯭ꯔꯦ ꯑꯗꯨꯅ ꯈꯔ ꯄꯥꯝꯃꯤꯅꯦ ꯑꯩꯁꯨ ꯅꯣꯏꯅ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯔꯒꯅ ꯅꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯅꯔꯤꯕ ꯌꯨꯝ ꯏꯪꯒꯣꯜꯗꯨ ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯃꯗꯨꯗ ꯑꯩꯅ ꯁꯦꯜ ꯈꯔ ꯑꯃꯒ ꯄꯤꯊꯣꯔꯛꯑꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤꯅꯦ ꯅꯪꯕꯨ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ ꯃꯗꯨꯁꯨ ꯏꯄꯨꯗ ꯈꯪꯍꯜꯂꯛꯎ ꯏꯄꯨ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜꯗꯨꯗꯤ ꯑꯩꯅ ꯀꯗꯥꯏꯗꯒꯤ ꯄꯤꯒꯅꯤ ꯅꯍꯥꯟ ꯃꯈꯩꯗꯤ ꯋꯥ ꯑꯃꯠꯇꯁꯨ ꯍꯥꯏꯗꯦ ꯏꯃꯥ ꯂꯩꯔꯤꯀꯥꯟꯗꯁꯨ ꯄꯜꯂꯝꯗꯦ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯑꯗꯨꯕꯨꯗꯤ ꯑꯩꯅ ꯊꯧꯔꯨꯗꯕꯒꯤꯅꯤ ꯅꯃꯥꯅ ꯋꯥꯕꯗꯨ ꯎꯕꯗ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯂꯣꯏꯅ ꯆꯥꯎꯕ ꯁꯔꯦꯞ ꯐꯥꯔꯦꯗꯅ ꯑꯗꯨꯅ ꯍꯥꯏꯔꯁꯨ ꯀꯥꯏꯗ꯭ꯔꯦ ꯈꯟꯕꯅꯤꯗ ꯏꯄꯨꯅ ꯍꯣꯏ ꯏꯄꯨ ꯑꯩ ꯈꯟꯖꯔꯛꯈꯤꯒꯦ ꯊꯕꯥꯇꯣꯟ ꯇꯨꯔꯦꯜ ꯂꯣꯝꯗ ꯆꯠꯀꯦ ꯇꯧꯔꯝꯕ ꯑꯗꯨ ꯆꯠꯇ꯭ꯔꯗꯨꯅ ꯑꯁꯪꯕꯤꯒꯤ ꯃꯅꯥꯛꯇꯣ ꯑꯩꯅ ꯑꯃꯨꯛ ꯍꯜꯂꯗꯨꯅ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯇꯣꯝꯕꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯂꯣꯏꯅ ꯇꯝꯃꯤ ꯊꯕꯥꯇꯣꯟꯒꯤꯗꯤ ꯑꯁꯪꯕꯤ ꯅꯠꯇꯅ ꯀꯅꯥꯁꯨ ꯂꯩꯇꯦ ꯑꯗꯨꯅ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯋꯥ ꯑꯃ ꯍꯦꯛ ꯂꯥꯛꯂꯕꯗꯤ ꯑꯁꯪꯕꯤꯒ ꯇꯥꯟꯅꯖꯩ ꯍꯣꯏ ꯃꯇꯝ ꯑꯗꯨꯗꯤ ꯁꯦꯜ ꯈꯔꯗꯤ ꯅꯪꯒꯤ ꯅꯄꯥꯕꯨꯡꯅ ꯂꯧꯈꯤꯕꯅꯤ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯟꯐꯝ ꯑꯃ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩ ꯊꯥꯖꯗꯦ ꯐꯔꯦ ꯆꯠꯂꯨ ꯍꯣꯔꯦꯟ ꯇꯞꯅ ꯈꯟꯅꯔꯁꯤ ꯑꯩꯒ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤ ꯑꯁꯪꯕꯤꯅ ꯋꯥꯈꯜ ꯈꯔ ꯋꯥꯅ ꯈꯜꯂꯤ ꯀꯔꯝꯕ ꯂꯤꯂꯥꯅꯣ ꯍꯟꯗꯛ ꯇꯣꯝꯕ ꯃꯥꯅ ꯑꯃꯨꯛ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯃꯔꯥꯟ ꯁꯨꯡꯂꯩ ꯂꯩꯖꯗꯕ ꯊꯕꯥꯇꯣꯟꯒꯤ ꯃꯃꯥꯗꯣ ꯃꯔꯥꯟ ꯂꯩꯕꯤ ꯇꯥꯍꯟꯕꯤꯈꯤꯕꯅꯤ
ꯑꯗꯨꯗꯒꯤ ꯃꯍꯥꯛ ꯏꯀꯥꯏꯗꯨꯅ ꯃꯇꯣꯝꯇ ꯍꯦꯛ ꯊꯋꯥꯏ ꯊꯥꯈꯤꯕꯅꯤ꯫ ꯃꯇꯝꯗꯨꯗꯒꯤ ꯑꯩꯒꯤ ꯏꯆꯥ ꯊꯕꯥꯇꯣꯟꯁꯦ ꯌꯥꯝꯅ ꯋꯥꯖꯗꯨꯅ ꯂꯥꯛꯂꯕꯅꯤ꯫ ꯍꯟꯗꯛꯅ ꯀꯔꯤ ꯑꯃꯨꯛ ꯇꯧꯔꯛꯇꯣꯏꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ? ꯃꯁꯤꯒꯤ ꯇꯣꯝꯕ ꯍꯥꯏꯕ ꯃꯤꯅꯨꯡꯈꯥꯡ ꯅꯨꯄꯤꯗ ꯆꯣꯞꯄꯁꯦ ꯃꯁꯤꯗ ꯁꯤꯈ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯃꯥꯅ ꯃꯆꯥꯗꯨꯁꯨ ꯃꯥꯒꯨꯝꯅ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯄꯤ ꯍꯥꯏꯅꯕꯅꯤ꯫ ꯑꯗꯨꯕꯨꯗꯤ ꯀꯩꯅꯕꯨ ꯇꯣꯛꯄ ꯄꯣꯛꯑꯦ ꯍꯥꯏꯕ꯭ꯔꯅꯦ? ꯈꯪꯗꯦ ꯇꯧꯗꯣꯏꯁꯤ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯊꯕꯥꯇꯣꯟꯁꯦ ꯀꯔꯝ ꯊꯣꯛꯇꯧꯔꯤꯕꯅꯣ? ꯊꯕꯥꯇꯣꯟ ꯃꯥꯁꯨ ꯑꯁꯪꯕꯤꯗ ꯄꯥꯎ ꯇꯝꯂꯒ ꯇꯨꯔꯦꯜꯂꯣꯝꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯃꯥꯒꯤ ꯊꯕꯛ ꯑꯗꯨ ꯇꯧꯈꯤ꯫ ꯍꯤꯗ ꯇꯣꯡꯂꯛꯄꯤ ꯅꯨꯄꯤ ꯑꯃꯅ, "ꯏꯕꯦꯝꯃ ꯊꯕꯥꯇꯣꯟ, ꯅꯪꯕꯨ ꯂꯩꯁꯥꯕꯤ ꯑꯃ ꯑꯣꯏꯕꯒꯤ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯂꯩꯅꯔꯤꯕ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯅꯪꯕꯨ? ꯅꯪꯕꯨ ꯂꯩꯁꯥꯕꯤꯅꯤ ꯀꯥꯎꯔꯕ꯭ꯔꯣ? ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯂꯒ ꯂꯩ ꯍꯦꯛꯄ, ꯅꯨꯡꯊꯤꯜꯗꯅ ꯍꯤ ꯍꯣꯟꯕ, ꯅꯨꯃꯤꯗꯥꯡ ꯐꯤ ꯁꯥꯕ, ꯑꯗꯨꯅ ꯅꯄꯨꯟꯁꯤꯗꯨ ꯑꯣꯏꯕ ꯌꯥꯗꯧꯔꯤꯕ꯭ꯔꯣ? ꯅꯌꯨꯝꯒ ꯄꯥꯜꯂꯔꯣꯏꯗ꯭ꯔꯣ? ꯆꯍꯤꯗꯨ ꯐꯅ ꯌꯥꯝꯃꯝꯃꯅꯤꯅꯦ꯫ ꯈꯔ ꯀꯦꯗꯅ ꯈꯣꯠꯇꯅ ꯇꯧꯗꯦ ꯂꯩꯁꯥꯕꯤ ꯑꯃꯅꯦꯅ ꯅꯪ ꯑꯃꯀꯣ? ꯐꯅꯦꯛ ꯀꯨꯡꯗ꯭ꯔꯥꯏ ꯃꯥꯟꯕꯗꯨꯒ ꯌꯦꯡꯕꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦ꯫ ꯈꯔꯁꯨ ꯀꯦꯗꯅ ꯈꯣꯠꯇꯅ ꯂꯩꯌꯨꯅꯦ." "ꯏꯗꯣꯝꯆꯥ, ꯑꯩꯅꯕꯨ ꯀꯔꯤꯗ ꯀꯦꯅꯤꯡꯗꯣꯏꯅꯣ? ꯍꯤꯡꯗ ꯌꯥꯗꯕꯒꯤ ꯍꯤꯡꯂꯤꯕ ꯍꯥꯏꯕꯗꯨꯅꯤꯗ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯐꯖꯕ ꯊꯤꯕ ꯍꯥꯏꯕ ꯑꯃꯃꯨꯛ ꯂꯩꯇꯦꯗ." "ꯏꯁ, ꯍꯩꯈ꯭ꯔꯦꯗꯀꯣ ꯅꯪꯅ ꯍꯩꯕꯁꯤ ꯏꯕꯦꯝꯃ꯫ ꯅꯪꯅꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯁꯅꯤꯀꯣ, ꯁꯣꯏꯖꯅꯤ." ꯊꯕꯥꯇꯣꯟ ꯀꯅꯥ ꯑꯃꯅ ꯑꯁꯨꯝꯅ ꯊꯤꯅ ꯆꯩꯕꯁꯨ ꯌꯥꯎꯏ꯫ ꯑꯌꯨꯛꯅꯤ꯫ ꯃꯄꯥꯟꯗꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯏ꯫ "ꯏꯅꯦ ꯊꯣꯛꯂꯛꯃꯟꯗꯕꯁꯤꯗ ꯑꯩꯗꯤ ꯀꯩꯗꯧꯔꯕꯅꯣ ꯈꯟꯗꯅ ꯌꯨꯝꯗ ꯑꯣꯏꯅ ꯑꯗꯨꯝ ꯆꯪꯂꯛꯑꯕꯅꯤ ꯏꯅꯦ." "ꯍꯣꯏ ꯏꯕꯦꯝꯃ, ꯉꯟꯅ ꯊꯣꯛꯂꯛꯀꯦ ꯍꯣꯠꯅꯕꯅꯤ ꯍꯦꯛꯇ ꯌꯥꯗꯦ꯫ ꯑꯩꯁꯨꯅꯦ ꯅꯣꯏ ꯇꯥ ꯊꯣꯏꯕꯒꯤ ꯆꯥꯛ ꯂꯣꯏꯁꯤꯜꯂꯝꯃꯤꯅꯤꯅꯦꯍꯦ꯫ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯆꯠꯂꯁꯤ, ꯊꯦꯡꯈꯤꯕ ꯇꯥꯔꯦ." "ꯇꯥ ꯊꯣꯏꯕꯁꯨꯅꯦ ꯅꯨꯄꯤ ꯊꯤꯕ ꯌꯥꯔꯕꯅꯤ꯫ ꯏꯅꯦꯁꯦ ꯋꯥꯔꯦꯁꯦ ꯈꯔ ꯈꯪꯍꯜꯂꯣ." ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯑꯣꯏꯔꯨꯝ ꯁꯥꯔꯨꯝ ꯇꯨꯝꯂꯝꯕ ꯄꯥꯏꯈꯣꯝꯕ ꯃꯤꯠ ꯈꯪꯁꯤꯡ ꯍꯦꯛ ꯁꯤꯡꯏ, ꯑꯗꯨꯒ ꯊꯣꯏꯕꯗ ꯍꯧꯗꯣꯛꯏ꯫ "ꯑꯣꯏ ꯊꯣꯏꯕ, ꯊꯣꯏꯕ, ꯊꯣꯏꯕꯁꯦ ꯍꯧꯒꯠꯂꯣꯃꯤ ꯑꯝꯇ! ꯑꯁ ꯏꯇꯥꯎ, ꯍꯧꯒꯠꯂꯣꯕꯁꯦ ꯊꯣꯏꯕ!" ꯊꯣꯏꯕ ꯌꯥꯝꯅ ꯍꯩꯅꯤꯡꯗꯅ, "ꯀꯩꯅꯣ ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ? ꯌꯥꯝꯅ ꯉꯜꯂꯤ, ꯉꯥꯏꯍꯥꯛꯇꯒ ꯇꯨꯝꯈꯣꯁꯦ." ꯄꯥꯏꯈꯣꯝꯕꯅ ꯊꯣꯏꯕꯗ ꯃꯈꯣꯡꯅ ꯇꯣꯛ ꯀꯥꯎꯁꯤꯜꯂꯤ꯫ "ꯍꯧꯒꯠꯂꯣꯗꯤ ꯍꯧꯒꯠꯂꯣꯗꯅ ꯃꯤ ꯅꯥꯏꯁꯤꯗꯤ!" ꯊꯣꯏꯕ ꯏꯈꯪ ꯈꯪꯅ, "ꯑꯁ ꯀꯩꯅꯣꯃꯤ ꯏꯇꯥꯎ? ꯇꯨ ꯎꯕ꯭ꯔꯥ? ꯑꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯅꯤ ꯏꯃꯥ ꯅꯠꯇꯕꯁꯦ." "ꯀꯅꯥꯅꯣ?" ꯑꯁꯤ ꯍꯥꯏꯔꯒ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯂꯩ꯫ "ꯀꯩꯅꯣ, ꯑꯁꯤꯗꯤ ꯑꯩꯈꯣꯏ ꯊꯕꯥꯇꯣꯟꯅꯤ, ꯀꯩꯗꯧꯔꯒꯦꯁꯦ? ꯃꯥꯒꯤ ꯃꯁꯛꯁꯦ ꯑꯝꯇ ꯌꯦꯡꯍꯧꯒꯦ꯫ ꯍꯧꯒꯠꯁꯦ, ꯍꯧꯒꯠꯂꯣ ꯂꯥꯎꯕ ꯏꯇꯥꯎ." ꯊꯣꯏꯕ ꯍꯧꯗꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯃꯈꯣꯏꯅ ꯃꯄꯥꯜ ꯊꯣꯛꯂꯛꯄꯗꯗꯤ ꯊꯕꯥꯇꯣꯟ ꯑꯃꯗꯤ ꯑꯁꯪꯕꯤꯗꯤ ꯌꯨꯝꯗꯒꯤ ꯊꯣꯛꯈꯤꯕꯅ ꯍꯜꯂꯝꯃꯤ꯫ ꯄꯥꯏꯈꯣꯝꯕ ꯊꯣꯏꯕꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯂꯒ, "ꯃꯤꯅꯥꯏ ꯚꯨꯆꯨꯒ, ꯅꯪꯅꯅꯦꯁꯦ, ꯎꯗ꯭ꯔꯦꯅꯦꯁꯦ? ꯃꯥꯔꯣ ꯅꯪꯅ ꯉꯔꯥꯡ ꯊꯤꯔꯤꯗꯣ? ꯑꯁ ꯃꯥꯗꯤ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯄꯅꯦ, ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯃꯅꯥꯛꯇ꯫ ꯑꯗꯨ ꯅꯠꯇ꯭ꯔꯁꯨ ꯍꯣꯔꯦꯟ ꯍꯤ ꯊꯥꯡꯐꯝꯗ ꯆꯠꯂꯨꯁꯤ, ꯑꯗꯨꯒ ꯃꯁꯛꯇꯨ ꯎꯍꯟꯒꯦꯁꯦ." "ꯑꯗꯣ ꯃꯥꯕꯨ ꯅꯨꯄꯥ ꯀꯣꯏꯖꯥꯠꯂꯣ ꯏꯇꯥꯎ?" "ꯀꯩꯅꯣꯍꯦ, ꯑꯗꯨꯗꯤ ꯈꯪꯗꯦ꯫ ꯀꯣꯏꯔꯝꯅꯤ ꯀꯩꯅꯣ ꯂꯩꯁꯥꯕꯤꯅꯕꯣ꯫ ꯃꯁꯛꯇꯤ ꯌꯥꯝ ꯐꯖꯕꯅꯦ, ꯃꯤꯅ ꯌꯥꯝ ꯉꯥꯎꯅꯕꯅꯦ꯫ ꯊꯥꯏꯅꯗꯤ, ꯍꯧꯖꯤꯛꯇꯤ ꯈꯪꯗꯦ." "ꯑꯗꯨ ꯐꯥꯎꯕ ꯈꯪꯗꯕ꯭ꯔꯣ, ꯂꯩꯀꯥꯏ ꯑꯝꯇ ꯂꯩꯃꯤꯟꯅꯔꯒ?" "ꯀꯩꯅꯣꯍꯦ ꯏꯇꯥꯎ, ꯅꯪꯁꯨ ꯏꯆꯟꯅꯨꯄꯤꯁꯤꯗ ꯀꯃꯥꯏꯅ ꯅꯪ ꯀꯗꯥꯏꯗꯒꯤ ꯅꯨꯄꯥ ꯀꯃꯥꯏ ꯍꯪꯗꯣꯏꯅꯣ? ꯀꯩꯅꯣꯅꯦ?" ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯊꯣꯏꯕ ꯍꯤꯊꯥꯡꯐꯝꯗ ꯂꯥꯛꯂꯝꯃꯤ꯫ "ꯑꯣꯏ ꯊꯕꯥ, ꯊꯕꯥꯇꯣꯟ, ꯁꯤꯗ ꯊꯝꯕꯥꯜ ꯍꯦꯛꯂꯨꯁꯦ꯫ ꯑꯩꯈꯣꯏ ꯏꯗꯥꯎꯁꯦ ꯊꯝꯕꯥꯜ ꯁꯥꯠꯄꯗꯨ ꯌꯦꯡꯅꯤꯡꯉꯦ ꯍꯥꯏꯌꯦ." ꯊꯕꯥꯇꯣꯟꯁꯨ ꯃꯥꯒꯤ ꯍꯤ ꯑꯗꯨꯗ ꯊꯣꯏꯕ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕ ꯍꯥꯞꯇꯨꯅ ꯍꯤ ꯑꯗꯨ ꯍꯣꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯊꯕꯥꯇꯣꯟ ꯆꯠꯈꯤꯕ ꯑꯁꯤꯗ ꯃꯥꯕꯨ ꯅꯨꯡꯁꯤꯗꯕ ꯍꯤ ꯍꯣꯟꯕ ꯅꯨꯄꯤ ꯑꯅꯤꯅ ꯍꯥꯏꯅ ꯍꯧꯏ꯫ ꯕꯤꯃꯣꯂꯥꯅ, "ꯇꯨ ꯎꯕ꯭ꯔꯥ ꯕꯤꯅꯥ ꯇꯧꯔꯤꯁꯦ? ꯑꯩꯗꯤꯅꯦ ꯃꯤꯠꯁꯤ ꯌꯥꯝ ꯅꯥꯔꯕꯅꯤ. ꯅꯨꯄꯥꯅꯕꯨ ꯍꯥꯏꯔꯗꯤꯅꯦ ꯄꯥꯠꯇ ꯍꯦꯛꯇ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯉꯨ. ꯇꯧꯖ ꯁꯥꯔꯤꯁꯦ ꯏꯔꯥꯡ ꯇꯧꯕꯅ ꯍꯩꯔꯤꯕ ꯃꯣꯜꯂꯤ ꯃꯣꯟꯅ ꯁꯦꯡꯒꯧ ꯂꯥꯛꯄꯤꯁꯤ." "ꯍꯣꯏꯅꯦ ꯏꯆꯦ, ꯃꯤꯁꯤꯡꯁꯤꯁꯨ ꯂꯩꯁꯥꯕꯤꯅ ꯍꯣꯟꯕ ꯍꯤ ꯈꯛꯇꯃꯛ ꯇꯣꯡꯅꯤꯡꯕ꯭ꯔꯥ ꯈꯪꯗꯦ. ꯑꯩꯈꯣꯏꯁꯨ ꯍꯤ ꯍꯣꯟꯕꯤꯅꯤ ꯀꯥꯏꯁꯦ ꯎꯗ꯭ꯔꯖꯥꯠꯂꯝꯃꯤ." "ꯈꯪꯗꯦ ꯏꯕꯦꯝꯃ, ꯀꯨꯝꯍꯩꯗ ꯌꯦꯡꯉꯨ." ꯍꯤꯗꯅꯤ꯫ ꯊꯣꯏꯕꯒ ꯊꯕꯥꯇꯣꯟꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤ꯫ ꯄꯥꯏꯈꯣꯝꯕꯅ ꯊꯕꯥꯇꯣꯟꯕꯨ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯂꯤ꯫ "ꯊꯕꯥ, ꯅꯪꯕꯨ ꯍꯧꯖꯤꯛꯀꯥꯟꯁꯦ ꯅꯨꯡꯉꯥꯏꯔꯤꯕꯣ? ꯑꯩꯈꯣꯏꯗ ꯇꯣꯏꯅꯕꯨꯗꯤ ꯂꯥꯛꯑꯦ, ꯑꯩꯅꯁꯨ ꯅꯣꯡꯃꯇ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯑꯝꯇꯁꯨ ꯍꯪꯕꯤꯗ꯭ꯔꯦ." "ꯈꯪꯗꯦꯗ ꯇꯥꯊꯣꯏꯕ, ꯇꯧꯔꯤꯁꯦ ꯉꯝꯅ ꯉꯝꯅꯕ ꯍꯥꯏꯗꯨꯅꯤ ꯇꯧꯔꯤꯁꯦ ꯇꯥꯊꯣꯏꯕ." "ꯑꯃꯨꯛ ꯇꯨ ꯃꯥꯁꯦ ꯑꯩꯒꯤ ꯏꯇꯥꯎꯅꯤ, ꯁꯍꯔꯗꯒꯤ ꯂꯥꯛꯄꯅꯦ. ꯑꯩꯅ ꯃꯃꯥꯡꯗ ꯃꯍꯩ ꯇꯝꯕ ꯆꯠꯄꯗꯣ ꯃꯗꯨ ꯊꯦꯡꯅꯔꯛꯄꯅꯦ." "ꯑꯣ." ꯄꯥꯏꯈꯣꯝꯕ ꯃꯇꯥꯡꯗꯨꯗꯗꯤ ꯋꯥ ꯉꯥꯡꯂꯛꯏ꯫ ꯏꯆꯟꯒꯤ ꯃꯤꯡꯗꯨ ꯀꯩ ꯍꯥꯏꯕꯅꯣ? ꯑꯩ ꯈꯪꯗ꯭ꯔꯕꯣ? ꯉꯔꯥꯡ ꯅꯪꯒꯤ ꯍꯤꯗ ꯇꯣꯡꯂꯛꯄꯗꯨꯅꯤ." "ꯊꯕꯥꯇꯣꯟ ꯍꯥꯏꯕꯅꯦ." "ꯑꯍꯣ, ꯈꯪꯉꯦ, ꯑꯩꯅꯁꯨ ꯈꯜꯂꯤꯅꯦ ꯃꯥꯜꯂꯦꯅ." "ꯑꯩꯒꯤꯅ ꯄꯥꯏꯈꯣꯝꯕ,
ꯅꯣꯏ ꯇꯥꯊꯣꯏꯕꯤ ꯃꯔꯨꯞꯅꯤ ꯑꯣ ꯁꯤ ꯍꯥꯏꯔꯒ ꯈꯤꯇꯪ ꯃꯤꯅꯣꯛ ꯅꯣꯛꯏ ꯄꯥꯏꯈꯣꯝꯕꯁꯨ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯨ ꯊꯕꯥꯇꯣꯟ ꯀꯩꯒꯤꯅꯣ ꯂꯩꯁꯥꯕꯤ ꯅꯪꯅ ꯍꯤ ꯍꯣꯜꯂꯤꯗꯦ ꯁꯤꯗ ꯌꯨꯝꯒꯤ ꯏꯃꯥ ꯍꯣꯏ ꯄꯥꯕ ꯍꯣꯏ ꯑꯣꯏꯅ ꯇꯧꯍꯜꯂꯨ ꯌꯥꯗ꯭ꯔꯣ ꯊꯣꯏꯕꯅ ꯅꯥꯁꯣꯟꯅꯅ ꯑꯁ ꯀꯩꯅꯣ ꯏꯇꯥꯎ ꯃꯃꯥ ꯃꯄꯥ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯦ ꯑꯉꯥꯡꯁꯤ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯅꯪꯁꯤꯗꯤꯕ ꯊꯕꯥꯇꯣꯟ ꯅꯣꯛꯂꯝꯕ ꯃꯥꯏꯊꯣꯡ ꯂꯪꯁꯤꯟꯈꯤꯗꯨꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯏ ꯇꯥ ꯄꯥꯏꯈꯣꯝꯕ ꯑꯩꯈꯣꯏꯒꯤꯗꯤ ꯏꯃꯥꯁꯨ ꯄꯥꯕꯁꯨ ꯑꯝꯇ ꯂꯩꯇ꯭ꯔꯦꯗ ꯑꯗꯨꯅꯅꯦ ꯊꯕꯥꯇꯣꯟ ꯑꯩ ꯈꯪꯗꯗꯅ ꯍꯪꯕꯅꯤꯀꯣ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯨꯀꯣ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯑꯁꯨꯝꯅ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯊꯕꯥꯇꯣꯟ ꯅꯨꯃꯤꯠꯁꯤꯗ ꯁꯛꯈꯪ ꯃꯥꯏꯈꯪꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯁꯨ ꯄꯥꯏꯈꯣꯝꯕꯅ ꯌꯥꯗ꯭ꯔꯗꯨꯅ ꯍꯤꯊꯥꯡꯐꯝꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯕꯥꯇꯣꯟꯗꯤ ꯂꯩꯔꯝꯗꯦ ꯑꯇꯣꯞꯄ ꯍꯤ ꯍꯣꯟꯕꯤꯁꯤꯡꯗ ꯍꯪꯕꯁꯨ ꯊꯕꯥꯇꯣꯟ ꯊꯣꯛꯂꯛꯇꯦ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯃꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯊꯕꯥꯇꯣꯟꯒꯤ ꯃꯌꯨꯝꯒꯤ ꯁꯨꯃꯥꯡꯗꯅꯤ ꯅꯨꯄꯥ ꯈꯔꯁꯨ ꯂꯩ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯁꯨ ꯋꯥ ꯀꯟꯅ ꯀꯟꯅ ꯉꯥꯡꯂꯝꯃꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗ ꯑꯔꯣꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯦꯜꯗꯣ ꯁꯤꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯗꯤ ꯅꯈꯣꯏꯒꯤ ꯌꯨꯝ ꯏꯪꯈꯣꯜꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯇꯥꯕ ꯅꯠꯇ꯭ꯔꯒꯅ ꯊꯕꯥꯇꯣꯟ ꯅꯪ ꯑꯩꯒꯤ ꯑꯇꯣꯝꯕꯤ ꯑꯣꯏꯅ ꯌꯨꯝꯗꯨꯗ ꯂꯩꯕ ꯇꯥꯕ ꯑꯅꯤꯁꯤꯗ ꯑꯃ ꯈꯜꯂꯨ ꯉꯁꯤꯗꯒꯤ ꯍꯞꯇꯥ ꯑꯃ ꯂꯩꯔꯒ ꯑꯩ ꯑꯃꯨꯛ ꯂꯥꯛꯀꯅꯤ ꯃꯗꯨꯗ ꯑꯔꯣꯏꯕ ꯋꯥ ꯑꯃ ꯈꯜꯂꯝ ꯉꯝꯃꯒꯅ ꯁꯦꯜꯗꯣ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯝ ꯏꯇꯥꯎꯁꯥ ꯆꯠꯁꯤꯜꯂꯛꯑꯣ ꯊꯕꯥꯇꯣꯟ ꯃꯆꯤꯟ ꯃꯅꯥꯎ ꯑꯗꯨ ꯇꯨꯃꯤꯟ ꯇꯥꯁꯤꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯗ ꯊꯣꯏꯕꯅ ꯀꯩꯗꯧꯔꯦ ꯊꯕꯥꯇꯣꯟ ꯃꯥꯒꯤ ꯇꯣꯡꯕꯒꯤ ꯃꯆꯥ ꯅꯨꯄꯤꯗ ꯆꯣꯞꯄ ꯈꯥꯕꯁꯦ ꯑꯁꯤ ꯂꯥꯛꯑꯒ ꯍꯥꯏꯔꯝꯃꯤꯕ ꯋꯥꯁꯤ ꯀꯩꯅꯣ ꯃꯣꯏꯗꯒꯤ ꯃꯔꯟꯒ ꯂꯧꯔꯨꯕ꯭ꯔꯣ ꯑꯩꯈꯣꯏ ꯄꯥꯕꯅ ꯂꯧꯔꯝꯕꯅꯤ ꯍꯥꯏ ꯁꯦꯜꯗꯣ ꯃꯊꯣꯏ ꯃꯔꯦꯞ ꯌꯥꯝꯅ ꯌꯥꯝꯃꯤ ꯑꯗꯨꯅ ꯁꯦꯡꯕ ꯉꯝꯃꯣꯏ ꯏꯪꯈꯣꯜ ꯆꯤꯄꯤꯔꯣ ꯍꯥꯏꯔꯤꯕꯅꯤ ꯄꯥꯏꯈꯣꯝꯕꯅ ꯑꯗꯨ ꯅꯠꯇꯕ ꯋꯥ ꯑꯃꯁꯨ ꯇꯥꯍꯧꯏꯗ ꯑꯗꯣ ꯁꯦꯜꯕꯨ ꯀꯌꯥꯅꯣ ꯌꯥꯝꯅ ꯌꯥꯝꯃꯦ ꯊꯣꯏꯕ ꯄꯥꯏꯈꯣꯝꯕꯅ ꯊꯕꯥꯇꯣꯟꯒꯤ ꯃꯆꯤꯟ ꯃꯅꯥꯎꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯁꯦꯜꯗꯤ ꯀꯌꯥꯅꯣ ꯍꯥꯏꯕ ꯊꯕꯥꯇꯣꯟꯅ ꯉꯝꯗꯨꯅ ꯍꯥꯏꯔꯛꯂꯝꯗꯦ ꯄꯥꯏꯈꯣꯝꯕꯗꯤ ꯊꯕꯥꯇꯣꯟꯒꯤ ꯑꯗꯨꯒꯨꯝꯕ ꯁꯛꯇꯝ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯅꯨꯃꯤꯗꯥꯡ ꯃꯇꯝꯗ ꯑꯁꯪꯕꯤꯗ ꯊꯕꯥꯇꯣꯟ ꯍꯣꯏꯗ ꯇꯧꯔꯤꯕ ꯑꯗꯨ ꯊꯣꯏꯕꯅ ꯇꯝꯂꯝꯃꯤ ꯑꯗꯨꯒ ꯑꯁꯪꯕꯤꯅꯁꯨ ꯑꯁꯦꯡꯕ ꯋꯥ ꯄꯨꯝꯕ ꯃꯆꯥ ꯑꯅꯤꯗ ꯍꯥꯏꯈꯤꯔꯝꯃꯤ ꯄꯥꯏꯈꯣꯝꯕ ꯑꯃꯗꯤ ꯊꯕꯥꯇꯣꯟꯁꯨ ꯇꯞꯅ ꯇꯞꯅ ꯂꯣꯏꯅꯔꯛꯂꯝꯃꯤ ꯃꯇꯝꯁꯤꯗ ꯄꯥꯏꯈꯣꯝꯕꯅ ꯊꯕꯥꯇꯣꯟꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯊꯕꯥꯇꯣꯟꯗꯗꯤ ꯐꯣꯡꯗꯣꯛꯂꯝꯗꯦ ꯉꯁꯤꯁꯨ ꯁꯤꯡꯖꯨ ꯆꯥꯐꯝꯗ ꯊꯣꯏꯕ ꯄꯥꯏꯈꯣꯝꯕ ꯂꯩꯁꯅ ꯊꯕꯥꯇꯣꯟ ꯐꯝꯗꯨꯅ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯥꯕꯒꯤ ꯀꯥꯡꯕꯨ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯀꯔꯦꯝꯅꯔꯛꯂꯝꯃꯤ ꯏꯅꯦ ꯁꯤꯡꯖꯨꯗ ꯑꯩꯈꯣꯏꯒꯤꯁꯨ ꯀꯣꯝꯄꯥꯛ ꯑꯝꯇ ꯄꯤꯔꯛꯎ ꯃꯤꯁꯤꯡꯁꯤ ꯂꯦꯟꯅꯗꯨꯅ ꯆꯥꯒꯦ ꯅꯣꯡꯃꯇ ꯍꯤꯗꯒꯤ ꯀꯥꯔꯛꯇꯨꯅ ꯌꯨꯝꯗ ꯂꯩꯇꯕ ꯃꯤꯅ ꯁꯤꯡꯖꯨ ꯄꯣꯠꯐꯝꯗ ꯐꯝꯗꯨꯅ ꯁꯤꯡꯖꯨ ꯆꯥꯔꯝꯕꯁꯤꯗꯤ ꯌꯥꯝꯅ ꯅꯣꯛꯅꯤꯡꯈ꯭ꯔꯦꯗ ꯏꯇꯥꯎꯁꯥ ꯃꯔꯟ ꯀꯌꯥꯝ ꯂꯩꯗꯅꯅꯣ ꯈꯪꯗꯦꯅꯦ ꯅꯣꯡꯃꯒꯤ ꯆꯥꯛ ꯆꯔꯥ ꯑꯃ ꯐꯥꯎꯕ ꯆꯥꯕ ꯐꯪꯗꯕ ꯃꯈꯣꯏꯅ ꯁꯤꯡꯖꯨꯒꯤ ꯃꯍꯥꯎꯁꯨ ꯇꯪꯂꯝꯃꯤꯅꯦ ꯏꯇꯥꯎꯁꯥ ꯑꯃꯅ ꯃꯥꯅꯦ ꯃꯥꯅꯦ ꯏꯇꯥꯎ ꯈꯨꯟꯁꯤꯗ ꯑꯅꯧꯕ ꯅꯍꯥ ꯄꯥꯈꯪ ꯑꯃꯠꯇ ꯂꯥꯛꯄ ꯌꯥꯗꯦ ꯍꯥꯏꯖꯔꯤꯕ ꯅꯨꯡꯁꯤ ꯏꯔꯥꯡ ꯇꯧꯁꯤꯜꯂꯤꯕ ꯑꯗꯨꯅꯦ ꯏꯇꯥꯎ ꯃꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯑꯩꯉꯣꯟꯗꯁꯨ ꯈꯔ ꯈꯥꯏꯗꯣꯔꯛꯄ ꯌꯥꯏꯗꯅ ꯅꯠꯇ꯭ꯔ ꯏꯇꯥꯎ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯃꯃꯥꯗꯨꯒꯤ ꯃꯆꯥꯅꯤꯗꯅ ꯊꯥꯏꯅ ꯃꯃꯥꯗꯨꯁꯨ ꯃꯄꯥ ꯂꯩꯇ꯭ꯔꯕ ꯃꯇꯨꯡ ꯋꯥꯊꯣꯛ ꯆꯥꯎꯕꯤ ꯑꯣꯏꯈꯤ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯑꯗꯨꯗꯒꯤ ꯏꯀꯥꯏꯗꯅ ꯃꯇꯣꯝꯇ ꯁꯤꯖꯈꯤ ꯍꯥꯏꯕꯅꯤ ꯏꯇꯥꯎ ꯊꯕꯥꯇꯣꯟ ꯃꯈꯣꯏꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯤꯠꯇꯒꯤ ꯄꯤ ꯇꯞꯅ ꯇꯞꯅ ꯁꯤꯟꯊꯔꯛꯂꯤ ꯆꯥꯔꯝꯃꯤꯕ ꯁꯤꯡꯖꯨ ꯑꯗꯨ ꯐꯥꯎꯕ ꯃꯌꯥꯗ ꯍꯨꯛꯆꯤꯟꯕ ꯉꯝꯂꯝꯗꯦ ꯂꯩꯁꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯂꯒ ꯆꯠꯈꯤꯒꯦ ꯇꯧꯔꯝꯃꯤ ꯃꯇꯧꯗꯨꯗ ꯄꯥꯏꯈꯣꯝꯕꯅ ꯈꯥꯝꯃꯤ ꯄꯥꯏꯈꯣꯝꯕ ꯈꯥꯕꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗꯅ ꯃꯃꯥꯏꯗꯨꯗ ꯀꯤꯟ ꯍꯦꯛꯇ ꯊꯤꯟꯖꯤꯟꯈꯤ ꯄꯣꯄꯥ ꯄꯣꯄꯥ ꯃꯥꯅ ꯊꯣꯛꯄ ꯄꯪꯐꯨꯗ ꯐꯨꯅꯩ ꯑꯁꯨꯝꯅ ꯐꯨꯅꯔꯛꯄ ꯑꯁꯤꯗ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯦꯟꯁꯤꯟꯅꯔꯛꯏ ꯂꯩꯀꯥꯏ ꯃꯤꯌꯥꯝ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯥꯝꯂꯕꯅꯤꯅ ꯂꯩꯀꯥꯏ ꯋꯥꯊꯣꯛ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯊꯕꯥꯇꯣꯟꯕꯨ ꯊꯤꯅ ꯊꯤꯅ ꯉꯥꯡꯕꯤꯈꯤ ꯍꯤꯊꯥꯡꯐꯝ ꯑꯗꯨꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯕꯤꯅꯥꯅ ꯏꯆꯦ ꯅꯪꯕꯨ ꯊꯕꯥꯇꯣꯟꯒꯤ ꯄꯥꯎꯗꯨ ꯇꯥꯔꯕ꯭ꯔꯃꯤ ꯍꯣ ꯇꯥꯔꯦ ꯑꯩꯅ ꯍꯥꯏꯗꯔꯣ ꯀꯨꯝꯍꯩ ꯌꯦꯡꯕꯗ ꯀꯜꯂꯨ ꯍꯥꯏꯗꯅ ꯑꯗꯨꯒꯤ ꯑꯉꯥꯡꯗꯣ ꯌꯥꯗꯦꯕ ꯏꯔꯥꯡ ꯁꯛꯇꯥ ꯑꯃ ꯄꯨꯏ ꯍꯥꯏꯕ ꯏꯁ ꯑꯩꯅꯗꯤ ꯏꯪ ꯇꯞꯄꯤ ꯍꯣꯠꯅꯕ ꯀꯜꯂꯤ ꯀꯥꯏꯅ ꯈꯜꯂꯤꯁꯤꯗꯤ ꯃꯥꯅ ꯇꯧꯊꯣꯔꯛꯏꯁꯤꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦ ꯃꯤꯁꯦ ꯍꯣ ꯑꯗꯨꯗꯤ ꯃꯃꯥꯗꯨꯒꯤ ꯃꯆꯥꯅꯤꯗꯅ ꯀꯔꯤꯅꯣ ꯃꯥꯒꯤ ꯃꯃꯥꯗꯣ ꯀꯩꯗꯧꯒꯤꯁꯦ ꯏꯃꯥ ꯏꯕꯦꯝꯃ ꯏꯆꯤꯟꯁꯤꯅꯕꯨ ꯄꯥꯅꯤꯡꯗꯦꯅꯦ ꯍꯣ ꯉꯔꯥꯡ ꯈꯠꯅꯩ ꯍꯥꯏꯕ ꯈꯥꯕꯗꯣ ꯃꯥꯒꯤ ꯃꯄꯥ ꯇꯣꯡꯕꯗꯣ ꯑꯗꯨꯒꯅꯦ ꯅꯨꯡꯁꯤꯅꯔꯝꯃꯤꯌꯦ ꯑꯗꯨꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅ ꯐꯥꯗꯅ ꯏꯃꯥ ꯏꯕꯦꯝꯃ ꯃꯔꯨ ꯀꯣꯛꯈꯤꯕꯅꯤꯅꯦ ꯅꯪꯕꯣ ꯍꯥ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ
ngarang khatnari dusu sel gine haibani thabaton hoida sel thorubagi tawrini haini ise oiramgani mama aduna ne khuran tombadagi khetana lobo sel oiramni ye mama adu lobo phanghodrabani na sel do pamudana thauri oiramgani tanjasida thabaton du satlaksili maduda sanaramba wari singdu tumin leisinki ngai hak leiraga paikhomba masu mayumda chatlage haina thabaton gi hi adu tongduna chakhi madu su tawje sari si yengo haibagum michi khatnaki ta paikhomba aina maram oiraga nangsu mi khatnare ngasidi thaba dang kari suwagano ai thuna mulaki faza leram thabaton nungaitana nangde kaidawa amuk laktoy mafam sida thaba nangbu loba ilakani aina ahanba uzaba namittada nangbu aina thamoy singna nungsiba phawki masidasu nate nangbu kanano haina khanglapa mikaptana hele nangbu nungsikiba aibu ikai khangde haina su khangana aigi thamoygi wase haijabani aigidi kanasu leijade aduna aidi nungsinaba haibadu pamtre aduna tabai khomba nangsu nanga chanaba matik chabi ama thiyo thaba aigisu nangum kanasu leite aigisu ima ipa amta leitre isili nausu itomtane chawro yumzawadada itomta leningdraduna mafamsida aigi tawgi manakta lakpane ibani chamane nangidi nanaupi napa leiri aigidi itomta ado ate langpang khalonganuko ayumda phatlauna amu yoruki aduga ai nangbo amu logulaki phasana leiramuko hithang phamsu yore nang phasana leiramu thaba ahoi phasana chapiyuro thaba ton masu paikhombagi maong matauda nungsibado phawkhibani adubu nungsi haina phongdopta masu tumin leikhibani adubu ngasi paikhomba na hairamba wase thaba ton masada harawbasu phawi ngai hak noktuna leiringai nupa amana kauri thabaton thaba ha kai no kanano ha nupa ado atai kana sunate malemni thabaton ai ne nangai bu masa khangdraba thamale khange kaidarage mafamsida kaidoba lakpirino mina ukhrabadi phajade aduna chakro thabaton ai langkri ai nangonda yam langkri ai bom tanga piyo se nangni yabirabadi ai nanga ngasi sunuksinaba pame nangi damakta ai lepki thabaton hainingdana noktuna kari haiba haujik sunuksina se haiba haujik tide nangonda aina piningai khudol amta leitre oizaba na tawdo ngasi su honglamdrine nupi angang leiraba nangna adugumba wangang pasai adu yamna chakhodaba pangyanda yaba nupi maluraba ise nangna karamba mino nangbo nakok adu yaudaba nangi kari oizaba amulawgi harino haujikti aibu apangwa sibagi matamdo natre malembu tathi nganglamduna thabaton magi hi honduna chakhi malemsu thabaton bu nungaite yengduna lehawi haujiki nupada magi nuksinaba nupa oiraba zala ai lohumba kaikre haba nangdi khanglamoy ko thabaton hoi chume ai nafamdo oisaba thiba misak haibado oikreko phare aina maga amuktang wari sanarabadi khanduna lakpane ngasidi aibu tathi chaibirame thabaton nang nungaina leyuko asumna numit nini humni di haujenki paikhomba mahaksu khun asida lakhidri thabaton mahakdi paikhomba na lakpa ngaijaki adubu lakpa kawbudi leiramde numit khara asi paikhomba lakpra haini yengbada thabadi thabak ama oijaki namidangi matamni khaba amadi magi huiroi singadu thabaton gi yumda hidak ngauduna laklami aduga koikau kauri ai thabaton tholo ai tholak tribo tholo aibani tholak tre thongje kau khairage thabaton amadi leisna thongdu tapna hangdoktuna thoglei kaina ta khaba mafam sida laktuna law khongdun dorisibo imungda ipanupa masangamdaduna lei tapna ingna ngangbiyo hayeng nongalaga lao aduga wari ningthina sase kari su leitap pet law nupi maja nang hairaga aine ingadro
ꯁꯦꯜꯗꯨ ꯄꯨꯊꯣꯔꯛ ꯁꯦꯜꯗꯨ ꯄꯨꯔꯒ ꯑꯩ ꯆꯦꯜꯂꯒꯦ ꯅꯠꯇ꯭ꯔꯒꯅ ꯂꯥꯎ ꯆꯠꯁꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯁꯨꯝꯅ ꯊꯕꯥꯇꯣꯟꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯏ ꯇꯥꯈꯥꯕ ꯊꯥꯗꯣꯛꯑꯣ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯊꯥꯗꯣꯛꯑꯁꯦ ꯇꯥꯈꯥꯕ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯊꯥꯗꯣꯛꯑꯣ ꯍꯥꯏꯕꯅꯦ ꯑꯩꯗꯣ ꯃꯅꯥꯎꯄꯤꯗꯨ ꯐꯥꯗꯨꯅ ꯄꯨꯔꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯂꯧꯒꯦ ꯑꯁꯨꯝꯅ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤꯃꯛ ꯐꯥꯗꯨꯅ ꯈꯥꯕꯅ ꯄꯨꯔꯛꯏ ꯊꯕꯥꯇꯣꯟ ꯑꯃꯗꯤ ꯂꯩꯁꯅꯥ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯖꯔꯝꯃꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯁꯨ ꯇꯥꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯈꯣꯏꯕꯨ ꯇꯧꯒꯅꯨ ꯍꯥꯏꯅ ꯊꯤꯡꯕꯒꯤ ꯃꯍꯨꯠꯇ ꯌꯦꯡꯗꯨꯅ ꯂꯩꯅꯔꯝꯃꯤ ꯑꯁꯨꯝ ꯆꯤꯡꯗꯨꯅ ꯂꯥꯛꯄꯅ ꯈꯥꯕꯕꯨ ꯇꯨꯡꯂꯣꯝꯗꯒꯤ ꯍꯦꯛꯇ ꯀꯥꯎꯊꯔꯛꯏꯕ ꯅꯨꯄꯥ ꯑꯗꯨ ꯄꯥꯏꯈꯣꯝꯕꯅꯤ ꯄꯥꯏꯈꯣꯝꯕ ꯉꯁꯤꯗꯤ ꯊꯕꯥꯇꯣꯟꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯅꯤ ꯅꯨꯃꯤꯠ ꯇꯥꯈꯤꯕꯅ ꯊꯕꯥꯇꯣꯟ ꯎꯅꯗꯕꯤꯗ ꯊꯣꯏꯕ ꯈꯣꯏꯗ ꯆꯪꯗꯨꯅ ꯂꯩꯔꯝꯕꯅꯤ ꯊꯕꯥꯇꯣꯟꯒꯤ ꯃꯆꯤꯟ ꯃꯅꯥꯎꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯊꯣꯏꯕꯒ ꯂꯣꯏꯅꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯈꯥꯕꯗ ꯈꯨꯠ ꯊꯥꯔꯛꯄꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯇꯧꯕꯗꯒꯤ ꯊꯣꯏꯕꯒꯤ ꯂꯩꯀꯥꯏꯒꯤ ꯃꯃꯥꯟꯅꯕ ꯈꯔꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯦꯛꯇ ꯑꯉꯝ ꯐꯨꯗꯠꯅꯔꯛꯏ ꯑꯁꯨꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯕꯅꯤꯅ ꯑꯁꯣꯛ ꯑꯄꯟ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯃꯤ ꯑꯁꯤꯗꯒꯤ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯈꯪꯗꯣꯛꯂꯝꯃꯤ ꯁꯣꯛꯇꯕ ꯑꯃꯠꯇꯕꯨ ꯌꯥꯎꯗ꯭ꯔꯦ ꯍꯥꯏꯕ ꯌꯥꯏ ꯑꯁꯤꯗꯒꯤ ꯈꯨꯟꯒꯤ ꯐꯝꯅꯥꯏꯕ ꯌꯥꯎꯅ ꯃꯤꯐꯝ ꯑꯃ ꯐꯝꯂꯝꯃꯤ ꯈꯨꯟꯒꯤ ꯐꯝꯅꯥꯏꯕꯅ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯂꯩꯀꯥꯏ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯤꯡꯆꯠ ꯊꯤꯅꯤꯡꯉꯥꯏ ꯑꯇꯣꯞꯄ ꯈꯨꯟꯁꯤꯡꯒꯤ ꯃꯃꯥꯡꯗ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤꯃꯛꯇꯒꯤ ꯋꯥ ꯇꯥꯔꯕ ꯃꯇꯨꯡꯗ ꯂꯥꯟꯕꯗꯤ ꯈꯥꯕ ꯃꯥꯅ ꯌꯥꯝꯅ ꯂꯥꯜꯂꯦ ꯅꯨꯄꯤ ꯃꯆꯥ ꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯅ ꯆꯤꯡꯂꯨꯕꯒꯤ ꯑꯗꯨꯅ ꯃꯍꯥꯛ ꯀꯔꯤ ꯆꯩꯔꯥꯛ ꯄꯤꯁꯤꯒꯦ ꯃꯌꯥꯝ ꯈꯨꯟꯖꯥ ꯑꯃꯅ ꯅꯨꯄꯤ ꯑꯉꯥꯡꯗ ꯀꯥꯔꯟ ꯇꯥꯕ ꯃꯤꯁꯤꯗꯤ ꯇꯨꯡꯗ ꯂꯝꯗꯅꯔꯛꯅꯕꯅꯤ ꯑꯗꯨꯅ ꯈꯨꯟꯗꯒꯤ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ ꯕꯤꯃꯣꯂꯥꯅ ꯀꯔꯤꯅꯣ ꯃꯌꯥꯝ ꯅꯨꯄꯤꯅ ꯏꯔꯥꯡ ꯇꯧꯗꯅ ꯅꯨꯄꯥꯁꯤꯅ ꯈꯨꯗꯥꯡ ꯄꯥꯏꯔ ꯆꯤꯡꯕ ꯍꯧꯅꯗꯦ ꯅꯨꯄꯤꯁꯦ ꯃꯔꯥꯜ ꯂꯩꯔꯝꯒꯅꯤ ꯏꯔꯥꯡ ꯌꯥꯝꯅ ꯄꯨꯕ ꯅꯨꯄꯤ ꯑꯁꯦ ꯃꯃꯥꯒꯤ ꯁꯥꯖꯠꯇꯣ ꯂꯧꯔꯝꯒꯅꯤ ꯃꯁꯤꯁꯨ ꯏꯕꯦꯝꯆꯥꯁꯨ ꯃꯇꯥꯡ ꯑꯃ ꯆꯥꯔꯤ ꯈꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯣꯏꯔꯝꯒꯅꯤ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯏꯔꯥꯡ ꯇꯧꯕ ꯍꯩꯕꯤꯅꯦ ꯃꯥꯏꯊꯣꯡꯁꯦ ꯏꯪ ꯇꯞꯄꯤ ꯃꯥꯟꯕꯇꯅꯤ ꯇꯥꯟꯊꯣꯛꯀꯗꯕꯗꯤ ꯅꯨꯄꯤꯁꯤꯅꯤ ꯑꯁꯪꯕꯤꯅ ꯍꯩ ꯑꯉꯥꯡ ꯅꯪꯅ ꯀꯔꯤ ꯈꯪꯉꯤ ꯃꯁꯤꯗ ꯃꯃꯥ ꯄꯨꯁꯤꯜꯂꯛꯀꯅꯨ ꯑꯉꯥꯡꯁꯤꯅ ꯍꯤꯡꯅꯕ ꯍꯣꯠꯅꯕ ꯉꯝꯅꯕ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤ ꯅꯈꯣꯏꯒꯤ ꯃꯤꯠꯇ ꯏꯔꯥꯡ ꯇꯧꯕꯤ ꯑꯣꯏꯅ ꯎꯔꯤꯕꯅꯤꯅꯦ ꯅꯣꯏꯕꯨ ꯈꯥꯕꯒꯤ ꯃꯔꯜ ꯀꯌꯥꯝ ꯆꯥꯔꯨꯕꯒꯦ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯂꯤꯕꯁꯤꯕꯣ ꯐꯝꯅꯥꯏꯕꯅ ꯉꯥꯏꯈꯣ ꯑꯃꯨꯛꯇ ꯇꯞꯊꯅꯈꯣ ꯅꯈꯣꯏ ꯑꯣꯏꯅ ꯈꯟꯅꯔꯛꯇꯧꯔꯦ ꯌꯥꯔꯦ ꯇꯣꯛꯑꯣꯀꯣ ꯈꯨꯟꯖꯥꯁꯤꯡꯁꯨ ꯇꯞꯊꯈꯣ ꯑꯃꯕꯨ ꯑꯣꯏꯔꯁꯨ ꯉꯁꯤꯒꯤꯁꯤꯗꯤ ꯈꯥꯕ ꯃꯥꯅ ꯂꯥꯜꯂꯦ ꯑꯗꯨꯅ ꯊꯕꯥꯇꯣꯟ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯨꯕꯒꯤ ꯆꯩꯔꯥꯛ ꯑꯣꯏꯅ ꯃꯈꯣꯏꯗ ꯇꯣꯜꯂꯤ ꯍꯥꯏꯔꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯀꯣꯛꯅꯍꯟꯁꯤꯀꯣ ꯃꯤꯌꯥꯝꯅ ꯑꯗꯨꯅ ꯐꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯅꯔꯛꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯃꯗꯨ ꯌꯥꯔꯣꯏ ꯃꯈꯣꯏꯒꯤ ꯁꯦꯟꯐꯝ ꯑꯗꯨ ꯁꯤꯗ ꯂꯩꯔꯦ ꯂꯧꯖꯔꯣ ꯅꯈꯣꯏꯒꯤ ꯁꯦꯜꯗꯣ ꯊꯕꯥꯇꯣꯟ ꯑꯃꯗꯤ ꯂꯩꯁꯅꯥꯕꯨ ꯂꯨꯛꯃꯥꯏꯗ ꯍꯥꯞꯄ ꯄꯣꯠꯁꯛ ꯑꯃꯒꯨꯝ ꯀꯔꯤꯒꯤ ꯃꯃꯜ ꯂꯩꯇꯕ ꯑꯃꯒꯨꯝ ꯁꯦꯜ ꯈꯔꯒ ꯑꯣꯟꯅꯒꯅꯤ ꯑꯗꯨꯒꯤ ꯃꯍꯨꯠ ꯈꯥꯕ ꯑꯃꯗꯤ ꯃꯥꯒꯤ ꯍꯨꯏꯔꯣꯏꯁꯤꯡꯅ ꯊꯕꯥꯇꯣꯟꯒꯤ ꯃꯈꯣꯡ ꯁꯣꯛꯅ ꯂꯥꯜꯂꯦ ꯍꯥꯏꯒꯗꯕꯅꯤ ꯈꯨꯟ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯈꯣꯏꯕꯨ ꯃꯇꯨ ꯁꯣꯜꯂꯤ ꯍꯥꯏꯗꯨꯅ ꯍꯟꯊꯅ ꯌꯦꯡꯕ ꯌꯥꯔꯣꯏ ꯀꯅꯥꯅ ꯀꯔꯤ ꯃꯤꯠꯌꯦꯡ ꯌꯦꯡꯉꯤ ꯍꯥꯏꯕ ꯑꯩ ꯄꯨꯝꯅꯃꯛ ꯈꯪꯉꯤ ꯑꯗꯨꯅ ꯊꯕꯥꯇꯣꯟ ꯑꯃꯗꯤ ꯂꯩꯁꯅꯥꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯧ ꯑꯁꯨꯝꯅ ꯈꯥꯕꯅ ꯃꯆꯤꯟ ꯃꯅꯥꯎꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯨꯔꯨꯝꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯥꯏꯈꯣꯝꯕꯅ ꯑꯁꯪꯕꯤꯗ ꯍꯥꯏꯖꯗꯨꯅ ꯂꯩꯀꯥꯏ ꯃꯤ ꯈꯔ ꯇꯧꯔꯒ ꯊꯕꯥꯇꯣꯟ ꯑꯃꯗꯤ ꯄꯥꯏꯈꯣꯝꯕꯕꯨ ꯀꯩꯅꯥ ꯀꯠꯇꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯊꯕꯥꯇꯣꯟꯗ ꯅꯠꯇꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯧꯄꯥꯅꯨꯄꯥ ꯑꯗꯨꯕꯨꯁꯨ ꯃꯇꯝ ꯈꯔ ꯄꯥꯏꯈꯣꯝꯕꯒꯤ ꯃꯌꯨꯝꯗ ꯊꯝꯂꯨꯔꯒꯦ ꯍꯥꯏꯅ ꯄꯨꯗꯨꯅ ꯆꯠꯈꯤ ꯑꯁꯪꯕꯤ ꯃꯍꯥꯛꯅ ꯑꯌꯥꯕ ꯄꯤꯈꯤ ꯃꯇꯝ ꯈꯔ ꯄꯥꯏꯈꯣꯝꯕꯒꯤ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯄꯥꯏꯈꯣꯝꯕꯅ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯝꯃꯤ ꯄꯥꯏꯈꯣꯝꯕꯅ ꯇꯧꯔꯤꯕ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯔꯤꯕ ꯑꯗꯨꯗ ꯊꯕꯥꯇꯣꯟꯒꯤ ꯃꯧꯄꯥꯅꯨꯄꯥ ꯂꯦꯝꯕꯁꯨ ꯌꯥꯎꯍꯜꯂꯝꯃꯤ ꯏꯃꯨꯡ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ ꯆꯍꯤ 6 ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯂꯦꯝꯕꯅ ꯏꯆꯦꯍꯜ ꯍꯧꯖꯤꯛꯇꯤ ꯑꯩ ꯑꯃꯗꯤ ꯏꯆꯦꯇꯣꯟ ꯏꯕꯥꯅꯤ ꯌꯨꯝꯂꯣꯝꯗ ꯆꯠꯂꯒꯦꯅ ꯈꯜꯂꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯀꯅꯥꯅꯁꯨ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯃꯔꯣꯏ ꯏꯕꯥꯏꯒꯤ ꯂꯂꯣꯟ ꯏꯇꯤꯛꯀꯤ ꯊꯕꯛ ꯑꯁꯦ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪ ꯑꯗꯨꯗꯁꯨ ꯇꯞꯅ ꯁꯟꯗꯣꯛꯇꯨꯅ ꯇꯧꯔꯒꯦ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯁꯨꯝ ꯂꯩꯁꯤꯟꯕꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏ ꯍꯜꯂꯒꯦ ꯏꯆꯦ ꯀꯔꯤꯅꯣ ꯅꯕꯥꯏꯅꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯏꯕꯥꯏꯅꯁꯨ ꯌꯥꯔꯕꯅꯦ ꯏꯆꯦꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯥ ꯊꯣꯏꯕ ꯍꯣꯏꯗ ꯆꯥꯛꯀꯧꯕ ꯆꯠꯄꯗꯣ ꯍꯟꯗꯛꯇꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯌꯨꯝꯗ ꯅꯧꯄꯥ ꯑꯩꯅ ꯁꯣꯏꯗꯅ ꯀꯧꯔꯒꯦ ꯏꯆꯦ ꯑꯁꯨꯝꯅ ꯂꯩꯁꯅꯥ ꯑꯃꯗꯤ ꯂꯦꯝꯕ ꯈꯨꯟ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯈꯤ ꯈꯨꯟ ꯑꯗꯨꯗ ꯑꯃꯨꯛ ꯍꯜꯂꯛꯂꯕꯁꯨ ꯍꯥꯟꯅꯒꯨꯝꯅ ꯃꯈꯣꯏꯗ ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯉꯥꯡꯕ ꯇꯧꯈꯤꯗ꯭ꯔꯦ ꯂꯦꯝꯕ ꯃꯍꯥꯛꯁꯨ
ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯗꯨꯅ ꯈꯨꯟ ꯑꯗꯨꯗ ꯁꯦꯜ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫